ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯟꯗꯦ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯀꯠꯅꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯅꯔꯤꯛ ꯃꯈꯨꯠꯇ ꯐꯤ ꯈꯥꯎ ꯑꯃ ꯍꯦꯛ ꯀꯣꯟꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯕꯌꯥꯏꯗ ꯅꯤꯡꯉꯥꯏ ꯀꯟꯅ ꯃꯍꯦꯛ ꯇꯧꯔꯤ ꯇꯥꯕꯌꯥꯏ ꯑꯩꯗꯤ ꯃꯁꯤꯃꯛ ꯑꯩꯈꯣꯏꯅ ꯆꯦꯟꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯦꯜꯂꯁꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯅꯨꯄꯤ ꯑꯩꯅ ꯏꯁꯪ ꯑꯁꯨꯛ ꯊꯧꯔꯒ ꯅꯨꯄꯥ ꯅꯪꯅ ꯁꯨꯛ ꯃꯅꯤꯡꯍꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯆꯦꯟꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯁꯅꯔꯤꯛ ꯅꯪ ꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯔꯤꯁꯤꯒꯦ ꯅꯠꯇꯦ ꯑꯩ ꯅꯪ ꯃꯌꯨꯝꯗ ꯄꯨꯁꯤꯟꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏ ꯋꯥꯅꯤ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯌꯥꯝ ꯁꯥꯊꯤꯌꯦꯕ ꯑꯩꯕꯨ ꯃꯥꯒꯤ ꯆꯩꯁꯨꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯥꯟꯊꯔꯛꯀꯅꯤꯃꯤ ꯅꯨꯄꯤ ꯅꯪꯕꯨ ꯏ ꯅꯄꯥꯗꯨꯗꯣ ꯀꯤꯔꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯕꯤꯗꯅ ꯀꯩꯗꯧꯕꯩ ꯀꯣꯏꯕꯤꯔꯤꯅꯣ ꯅꯠꯇꯦ ꯀꯩꯗꯧ ꯀꯣꯏꯕꯤꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯩꯒꯗꯤ ꯏꯁ ꯑꯃꯨꯛꯇꯣꯏꯕ ꯁꯅꯔꯤꯛ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ ꯅꯪꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯠꯇꯒꯤ ꯑꯣꯏꯍꯟꯅꯤꯡꯗꯦ ꯄꯨꯖꯔꯒꯦ ꯅꯪꯕꯨ ꯌꯨꯝꯗ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯤ ꯃꯌꯥꯝꯗꯣ ꯑꯩꯕꯨ ꯏꯅꯥꯁꯤ ꯄꯪꯅꯤ ꯂꯣꯏ ꯇꯥꯍꯧꯏ ꯅꯠꯇꯦ ꯍꯥꯏꯈ꯭ꯔꯤꯁꯤꯡꯗꯣ ꯇꯥꯠ ꯄꯥꯠ ꯉꯥꯛꯇꯔꯕ ꯍꯥꯏꯌꯣ ꯈꯨꯝꯃꯨꯅꯤ ꯅꯆꯤꯟꯗꯣ ꯍꯣꯏ ꯑꯩ ꯍꯥꯏꯈꯤꯗꯦꯗꯤ ꯍꯥꯏꯌꯦ ꯑꯗꯣ ꯅꯪꯅ ꯈꯨꯗꯛꯁꯤꯗ ꯆꯦꯜꯂꯁꯤ ꯍꯦꯛꯇ ꯒꯤꯠ ꯅꯝꯕꯗꯨꯗꯤ ꯐꯖꯃꯟꯗꯦ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤ ꯋꯥ ꯀꯥꯏꯅꯗꯣꯏꯅꯣ ꯅꯨꯡꯁꯤꯅꯖꯕ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯇꯝꯅ ꯆꯠꯆꯕꯁꯤꯕꯨ ꯀꯩꯗꯧꯕꯒꯤ ꯋꯥ ꯀꯥꯏꯗꯣꯔꯤꯒꯦ ꯑꯣ ꯈꯜꯂꯣ ꯅꯪꯁꯨ ꯑꯃꯨꯛꯇ ꯑꯩꯁꯦ ꯄꯥꯈꯪꯅꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯅꯤ ꯅꯪꯁꯨ ꯀꯌꯥꯔꯛꯅꯣ ꯅꯌꯨꯝ ꯄꯥꯜꯂꯨꯕꯗꯨꯕꯨ ꯃꯗꯨ ꯅꯪ ꯀꯥꯎꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯄꯥꯈꯪ ꯂꯩꯁꯥꯗꯧꯅ ꯑꯩꯈꯣꯏꯅ ꯆꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯎꯅꯤ ꯁꯅꯔꯤꯛ ꯅꯪꯕꯨ ꯑꯩ ꯅꯪꯕꯨ ꯂꯧꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯁ ꯌꯥꯔꯦ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯅꯍꯥꯟꯅ ꯋꯥ ꯂꯣꯏꯅꯈ꯭ꯔꯦ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥ ꯅꯪꯁꯨ ꯅꯇꯨꯗꯣ ꯄꯥꯝꯗ꯭ꯔꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯈꯣꯏꯗꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯩꯕꯨ ꯀꯣꯏꯕꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯨꯔꯕꯤ ꯑꯩꯁꯨ ꯏꯋꯥꯗꯣ ꯑꯩꯅ ꯀꯥꯏꯅꯒꯦꯗꯅ ꯀꯥꯏꯅꯕꯗꯤ ꯅꯠꯇꯦꯗꯅ ꯃꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯈꯤꯕꯗꯨꯕꯣ ꯃꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯗꯤ ꯍꯤꯡꯍꯧꯗ ꯌꯥꯔꯤꯕ꯭ꯔꯣ ꯏꯆꯥ ꯑꯃ ꯌꯥꯎꯍꯧꯕꯁꯨ ꯅꯠꯇꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤ ꯑꯩ ꯅꯪꯒ ꯀꯥꯏꯅꯔꯁꯤꯗꯤ ꯍꯥꯏꯈꯤꯗꯦꯗꯅ ꯆꯦꯜꯂꯕꯁꯨ ꯃꯇꯝ ꯈꯔ ꯈꯖꯤꯛ ꯂꯩꯔꯒ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯄꯥꯝꯗ ꯊꯥꯈ꯭ꯔ ꯃꯇꯨꯡ ꯆꯦꯟꯁꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯇꯧꯅꯨꯀꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯁꯤꯅꯤ ꯆꯦꯜꯂꯕꯁꯨ ꯉꯁꯤ ꯅꯠꯇꯕ ꯅꯨꯃꯤꯠ ꯑꯃꯗ ꯀꯣꯟꯅ ꯆꯦꯟꯁꯦꯕ ꯇꯥꯕ ꯌꯥꯏ ꯑꯩꯗꯤ ꯉꯁꯤ ꯆꯦꯜꯂꯅꯤ ꯍꯥꯏꯗꯅ ꯌꯨꯝꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯕꯅꯤ ꯐꯤꯌꯣꯡꯒꯁꯦ ꯎꯔꯦꯗꯅꯁꯦ ꯐꯤꯔꯦꯞꯁꯦ ꯑꯩꯒꯤꯗꯤ ꯂꯦꯞꯈ꯭ꯔꯦ ꯆꯦꯜꯂꯒꯦ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯑꯩꯗꯤ ꯏꯍꯦ ꯑꯩꯗꯤ ꯅꯪꯁꯦ ꯀꯔꯝ ꯉꯥꯡꯅꯔꯁꯤꯒꯦ ꯁꯅꯔꯤ ꯅꯠꯇꯦ ꯑꯩꯕꯨ ꯑꯩꯅ ꯉꯥꯡꯕꯁꯦ ꯅꯪ ꯈꯖꯤꯛꯇꯅꯤ ꯇꯥꯕ ꯌꯥꯏ ꯋꯥ ꯁꯨꯝ ꯀꯣꯠꯊꯗꯨꯅ ꯂꯩꯕꯤꯒꯅꯨ ꯂꯧꯒꯗꯧ ꯐꯤꯔꯦꯞ ꯑꯃ ꯇꯥꯕ ꯌꯥꯏꯁꯨ ꯂꯧꯕꯤꯔꯣ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯇꯨꯅ ꯂꯩꯕꯤ ꯃꯧ ꯂꯩꯀꯥꯏ ꯅꯨꯃꯤꯠ ꯌꯦꯡꯁꯪ ꯁꯣꯔ ꯍꯣꯟꯕ ꯐꯥꯎ ꯄꯥꯅꯕꯅꯤ ꯀꯥꯎꯕꯤꯔꯕ꯭ꯔꯣ ꯅꯪꯅ ꯂꯧꯕꯤꯗ꯭ꯔꯒ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯕꯨ ꯀꯣꯛ ꯆꯦꯟꯊꯣꯛꯈ꯭ꯔꯗꯤ ꯇꯥꯕ ꯌꯥꯏ ꯅꯪ ꯀꯞꯆꯥꯎꯅꯤꯀꯣ ꯑꯗꯨꯗꯤ ꯀꯥꯏ ꯌꯥꯔꯗꯒꯦ ꯅꯪꯗꯤ ꯑꯩꯒꯤꯅꯤ ꯀꯩꯅꯣ ꯃꯤꯒꯤ ꯑꯣꯏꯈꯤꯕꯒꯗꯤ ꯌꯥꯔꯣꯏꯍꯦ ꯍꯣ ꯑꯗꯨꯅꯦ ꯑꯗꯨ ꯈꯟꯕꯤꯌꯣ ꯑꯩꯕꯨꯅꯦ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯂꯧꯕꯤꯒꯦ ꯃꯍꯥꯔꯥꯅꯤꯒꯨꯝ ꯂꯩꯖꯔꯨꯔꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤꯀꯣ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯂꯣꯏ ꯍꯨꯟꯗꯣꯛꯑꯝꯃꯒ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯒꯦꯗꯣ ꯈꯟꯗꯅ ꯑꯩꯁꯨ ꯆꯦꯜꯂꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯑꯩꯕꯨ ꯅꯨꯄꯥ ꯌꯥꯝ ꯐꯪꯖꯗꯕꯤꯒꯗꯤ ꯇꯥꯍꯟꯕꯤꯔꯛꯀꯅꯨ ꯍꯣꯏꯕ ꯁꯅꯔꯤꯛ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯦꯕ ꯅꯪꯗꯤ ꯅꯨꯄꯥ ꯆꯔꯣꯡ ꯌꯥꯟꯕꯅꯤ ꯅꯪꯅ ꯅꯨꯄꯥ ꯈꯔ ꯄꯥꯝꯖꯕꯒ ꯑꯗꯣ ꯅꯪ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯇꯗꯤ ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯌꯥꯔꯣ ꯁꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯪꯉꯨ ꯅꯪ ꯅꯇꯣꯝꯇ ꯆꯪꯕ ꯀꯤꯖꯔꯁꯨ ꯑꯩ ꯊꯤꯟꯕꯤꯒꯦ ꯂꯥꯎꯁꯤ ꯇꯥꯅꯤꯡꯗꯦꯗ ꯋꯥꯊꯤ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯍꯥꯏꯈ꯭ꯔꯦ ꯋꯥ ꯂꯣꯏꯔꯦ ꯅꯨꯡ ꯑꯇꯦꯛꯄꯅꯦ ꯑꯩꯗꯤ ꯆꯦꯜꯂꯅꯤꯗꯤ ꯆꯦꯜꯂꯅꯤ ꯅꯪꯒ ꯆꯦꯟꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯨꯄꯥ ꯑꯃꯒ ꯑꯗꯨꯝ ꯆꯦꯜꯂꯅꯤ ꯉꯁꯤ ꯍꯩꯃ ꯅꯪꯗꯤ ꯅꯨꯄా ꯀꯅꯥꯒꯨꯝꯕ ꯆꯦꯟꯗꯣꯏꯕ ꯈꯪꯗꯦ ꯑꯩꯕꯨ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯃꯗ ꯍꯦꯛꯇ ꯊꯣꯛ ꯆꯦꯟꯊꯣꯛꯈ꯭ꯔꯗꯕꯅꯤ ꯉꯁꯤꯁꯦ ꯁꯅꯔꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯁꯤ ꯑꯩꯅꯦ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯑꯃꯨꯛꯇ ꯇꯥꯎꯕ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯇꯥꯟꯊꯣꯛꯂꯨꯈꯤꯒꯦ ꯀꯔꯤꯅꯣ ꯃꯔꯥꯜ ꯑꯃ ꯄꯤꯁꯤꯜꯂꯒ ꯑꯃꯨꯛꯇ ꯈꯥꯏꯅꯔꯨꯈꯤꯒꯦ ꯑꯗꯨꯒ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯈꯣꯏꯅꯤꯁꯨ ꯆꯦꯜꯂꯁꯦꯕ ꯅꯪꯅ ꯄꯥꯝꯕꯗꯣ ꯌꯥꯔꯒꯦꯕ ꯑꯩꯁꯨ ꯑꯗꯣ ꯉꯁꯤꯗꯤ ꯆꯦꯜꯂꯒꯨꯝꯁꯤ ꯇꯥꯕ ꯌꯥꯏ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗꯤ ꯑꯅꯝ ꯌꯥꯝ ꯀꯟ ꯅꯇꯣꯝꯇ ꯇꯥꯟꯊꯣꯛꯄ ꯑꯣꯏꯔꯔꯣꯏ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯥꯅ ꯑꯅꯝ ꯀꯟꯗꯅ ꯆꯠꯂꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯂꯥꯛꯂꯒ
ꯑꯩꯒ ꯄꯨꯟꯅ ꯇꯥꯟꯊꯣꯛꯃꯤꯟꯅꯔꯁꯦꯕ ꯅꯨꯄꯤꯗꯣ ꯇꯥꯕ ꯌꯥꯏꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯁ ꯏꯔꯥꯏ ꯂꯥꯏꯔꯁꯦ ꯑꯗꯨꯗꯤ ꯁꯅꯔꯤꯛꯇꯤ ꯈꯪꯍꯟꯒꯦ ꯃꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯗꯠꯀꯦ ꯑꯗꯨꯒ ꯃꯉꯛꯁꯝ ꯄꯥꯏꯗꯅ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯀꯦ ꯌꯨꯝꯗꯒꯤ ꯑꯁ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯁꯅꯔꯤꯛ ꯅꯪꯕꯨ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏ ꯄꯥꯕ ꯂꯩ ꯀꯩꯁꯤ ꯀꯥꯎꯔꯕ ꯄꯥꯕꯒꯤ ꯋꯥꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯇꯥꯕ ꯌꯥꯏ ꯊꯧꯒꯜ ꯈꯔ ꯎꯠꯁꯤꯜꯂꯒ ꯀꯣꯛꯀꯥꯁꯦ ꯁꯠ ꯀꯨꯞꯁꯤꯜꯂꯒ ꯕꯥꯕꯥ ꯅꯃꯧ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯗꯅ ꯀꯣꯛ ꯍꯦꯛ ꯄꯥꯛꯊꯕꯗ ꯑꯩꯕꯨ ꯑꯗꯨꯝ ꯂꯧꯁꯤꯟꯕꯤꯔꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯍꯥꯏꯗꯅ ꯑꯗꯨꯝ ꯉꯥꯎꯖꯈ꯭ꯔꯗꯣꯏꯅꯤ ꯑꯩꯗꯤ ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯦ ꯎꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯁꯨꯃꯛꯉꯩ ꯄꯨꯕꯤꯅꯤ ꯑꯩꯗꯤ ꯏꯀꯨꯕꯣꯛꯁꯨ ꯑꯩꯕꯨ ꯑꯗꯨꯝ ꯂꯧꯁꯤꯟꯕꯤꯅꯤ ꯋꯥꯕꯤꯔꯨꯅꯨ ꯑꯗꯨꯒꯤꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯁꯅꯔꯦ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯗꯤ ꯌꯥꯎꯗꯦ ꯏꯕꯦꯝꯃ ꯍꯦꯔꯥ ꯇꯥꯕ ꯌꯥꯏ ꯄꯥꯝꯗ꯭ꯔꯒ ꯄꯥꯝꯗꯦ ꯉꯝꯗ꯭ꯔꯒ ꯉꯝꯂꯣꯏꯀꯣ ꯍꯥꯏꯕꯤꯌꯨ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯅꯨꯄꯤꯗꯧꯅ ꯁꯨꯝ ꯀꯣꯠꯊꯔꯒ ꯂꯩꯕꯤꯔꯅꯨ ꯅꯪꯅ ꯀꯩꯍꯧꯕꯤꯕꯒꯤ ꯑꯩꯁꯨ ꯆꯦꯜꯂꯁꯤ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯌꯥꯗ꯭ꯔꯒ ꯇꯣꯛꯄꯤꯅꯤ ꯀꯩꯅꯣ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯤ ꯍꯥꯏꯗꯤ ꯅꯪꯅꯁꯨ ꯂꯧꯕꯤꯗ꯭ꯔꯕꯅꯤꯅ ꯇꯨꯔꯦꯜ ꯑꯁꯤꯗ ꯀꯣꯛ ꯍꯦꯛ ꯆꯣꯡꯊꯔꯒ ꯁꯤꯖꯈ꯭ꯔꯒ ꯂꯣꯏꯔꯦ ꯌꯥꯔꯦ ꯇꯥꯕ ꯌꯥꯏ ꯌꯨꯝꯗ ꯍꯟꯕꯤꯈ꯭ꯔꯣ ꯁꯅꯔꯦ ꯃꯤꯡꯃꯨꯛꯅ ꯕꯨꯠꯀꯤ ꯃꯤꯡ ꯑꯃ ꯀꯧꯁꯤꯜꯂꯦ ꯅꯪꯀꯣ ꯑꯩ ꯌꯥꯝ ꯀꯤꯁꯤꯜꯂꯛꯇꯧꯔꯦꯗ ꯁꯤꯕ ꯅꯥꯕ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯄꯟꯒꯅꯨ ꯇꯧꯍꯩꯗꯦ ꯋꯥꯅꯤ ꯅꯪꯕꯨ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯆꯦꯜꯂꯁꯤ ꯌꯥꯗ꯭ꯔꯤꯅꯣ ꯉꯁꯥꯏꯅ ꯆꯦꯜꯂꯗꯤ ꯍꯌꯦꯡ ꯄꯥꯎ ꯍꯩꯗꯣꯛꯄꯒꯤ ꯋꯥ ꯈꯟꯅꯕ ꯍꯧꯕ ꯌꯥꯔꯕꯅꯤ ꯅꯪꯅ ꯁꯨꯝ ꯃꯤꯀꯤꯊꯤ ꯑꯣꯏ ꯂꯩꯗꯅ ꯃꯇꯝꯁꯨ ꯌꯧꯈ꯭ꯔꯦ ꯌꯦꯡꯉꯣ ꯁꯤ ꯄꯨꯡꯃꯝ ꯃꯝꯃꯦꯕ ꯂꯝꯕꯤ ꯁꯣꯔꯣꯛꯀꯁꯦ ꯁꯤꯗ ꯃꯃꯧ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ ꯀꯃꯥꯏꯅ ꯌꯨꯝꯗ ꯍꯟꯖꯤꯟꯗꯣꯏꯅꯣꯕ ꯅꯔꯤꯛ ꯅꯪꯕꯨ ꯀꯞꯄꯅꯣꯕꯁꯦ ꯑꯩꯁꯨ ꯅꯪꯅ ꯀꯞꯄꯗꯨ ꯅꯨꯡꯉꯥꯏꯇꯦꯕ ꯁꯨꯝ ꯄꯥꯕꯗꯨ ꯀꯤꯖꯩ ꯇꯧꯕꯅꯦꯕ ꯑꯩꯁꯨ ꯄꯥꯕꯗꯨ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯅ ꯑꯄꯥꯝꯕ ꯀꯨꯁꯤꯔꯥꯁꯤ ꯏꯅꯤꯡꯇꯧ ꯌꯥꯕꯅꯤ ꯍꯣ ꯅꯪꯗꯤ ꯅꯄꯥ ꯀꯤꯔꯤꯉꯩ ꯑꯩꯕꯨ ꯀꯥꯏꯅꯔꯣ ꯀꯩꯁꯨ ꯀꯤꯕ ꯃꯊꯤꯁꯨ ꯀꯤꯕ ꯅꯨꯄꯥ ꯄꯥꯝꯗꯕ ꯅꯪ ꯀꯣꯏꯔꯨꯕꯗꯒꯤ ꯑꯩꯁꯦ ꯅꯨꯄꯥ ꯑꯇꯣꯞꯄꯅ ꯑꯩꯒ ꯀꯣꯏꯅꯁꯤ ꯍꯥꯏꯔꯝꯕ ꯃꯌꯥꯝꯗꯣ ꯃꯥꯡꯖꯔꯕ ꯆꯠꯂꯣ ꯅꯪ ꯑꯩꯗꯤ ꯉꯁꯤ ꯁꯤꯔꯅꯤ ꯍꯥꯏꯁꯤꯅꯤ ꯁꯤꯔꯅꯤ ꯑꯩꯗꯤ ꯐꯔꯦꯁꯦ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯂꯦꯞꯄꯗꯕꯨ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯔꯤꯕꯨ ꯑꯃꯨꯛ ꯀꯤꯔꯨꯗꯣꯏꯅꯣ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯁꯠ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯪꯕꯨ ꯍꯦꯛꯇ ꯄꯨꯔꯒꯦꯁꯦ ꯌꯥꯔꯦ ꯉꯝꯃꯔꯣꯏ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯝꯗꯅ ꯒꯤꯔꯤ ꯇꯛꯂꯒ ꯆꯦꯟꯕꯅꯤ ꯑꯃꯨꯛ ꯁꯟꯗꯣꯛꯄꯤꯒꯦ ꯈꯜꯂꯤꯕ꯭ꯔꯣ ꯑꯩꯁꯤ ꯃꯤꯅ ꯅꯨꯄꯥ ꯐꯥꯕꯤꯅꯤ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯅꯨꯄꯥꯗꯒ ꯌꯥꯝ ꯅꯣꯝꯖꯗꯧꯕ ꯅꯨꯄꯤꯗꯨꯗꯤ ꯑꯩꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯏꯁꯛ ꯐꯖꯕꯤꯅꯤ ꯅꯨꯄꯥ ꯋꯥꯠꯇꯦ ꯅꯪꯅ ꯊꯕꯛ ꯇꯧꯕꯒꯤ ꯁꯨꯝ ꯂꯩꯒꯦ ꯈꯜꯂꯨꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯑꯩꯅ ꯐꯥꯕꯅꯤ ꯁꯟꯗꯣꯛꯆꯧ ꯑꯩ ꯀꯔꯤꯝꯇ ꯆꯤꯡꯅꯗꯦꯁꯦ ꯃꯗꯨꯒꯤꯗꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯐꯥꯔꯤꯅꯦꯅꯅꯦ ꯁꯟꯗꯣꯛꯂꯁꯨ ꯑꯩꯕꯨ ꯃꯤꯅ ꯅꯨꯄా ꯄꯥꯝꯕꯤ ꯂꯨꯈ꯭ꯔꯥꯕꯤꯅꯦꯗꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯣꯏꯗ꯭ꯔꯣ ꯀꯔꯤꯅꯣ ꯑꯗꯨꯁꯨ ꯑꯩꯅ ꯄꯥꯝꯕꯅꯤꯅ ꯁꯟꯗꯣꯛꯆꯧ ꯅꯪꯕꯨ ꯄꯥꯝꯖꯕꯩꯅꯤ ꯀꯩ ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯇꯣꯏꯁꯦ ꯅꯪꯕꯨ ꯑꯩꯅ ꯄꯥꯝꯗ꯭ꯔꯗꯤ ꯉꯁꯥꯏꯅ ꯑꯩ ꯌꯨꯝꯗ ꯆꯠꯈ꯭ꯔꯅꯤ ꯏꯕꯦꯝꯃ ꯅꯪꯕꯨꯅꯦ ꯁꯤꯅꯤꯡꯂꯒ ꯁꯤꯖꯧ ꯑꯗꯨꯝ ꯍꯨꯟꯗꯣꯛꯂꯝꯃꯅꯤꯀோ ꯅꯁꯛ ꯅꯇꯧ ꯐꯖꯕꯤ ꯅꯪꯅ ꯅꯤꯡꯉꯥꯏ ꯇꯧꯕꯁꯤꯗꯕꯨ ꯄꯪꯊꯕꯒꯤ ꯋꯥꯅꯤ ꯑꯩꯁꯨ ꯑꯊꯤꯕꯤ ꯅꯨꯄꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯧꯔꯛꯄ ꯅꯤꯡꯉꯥꯏꯒ ꯑꯣꯏꯔꯝꯂꯕꯗꯤ ꯏꯕꯦꯝꯃ ꯅꯪ ꯉꯁꯥꯏꯅꯅꯦ ꯅꯍꯨꯝꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯣꯝꯗꯠꯂꯗꯧꯅꯤ ꯏꯁ ꯋꯥꯔꯤꯒꯗꯤ ꯑꯗꯣ ꯇꯥꯕ ꯌꯥꯏ ꯑꯩꯁꯦ ꯑꯁꯦꯡꯕꯃꯛꯀꯤ ꯐꯗꯤ ꯐꯖꯕ꯭ꯔꯣ ꯅꯠꯇꯦ ꯃꯣꯏꯒꯤ ꯕꯂꯥ ꯁꯣꯃꯥ ꯍꯥꯏꯗꯨꯅꯒ ꯍꯦꯟꯕ꯭ꯔꯕ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ ꯍꯦꯜꯂꯤꯅꯤ ꯀꯩ ꯑꯣ ꯅꯪꯗꯤꯅꯦ ꯃꯥꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯞꯁꯔꯥ ꯍꯥꯏꯗꯣ ꯑꯗꯨꯗꯩꯁꯨ ꯍꯦꯟꯅ ꯐꯖꯔꯤꯅꯦꯃꯤ ꯁꯅꯔꯤꯛ ꯑꯩꯃ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗꯤ ꯈꯔꯒ ꯊꯥꯒꯠꯂꯛꯈꯣ ꯇꯥꯕ ꯌꯥꯏ ꯑꯩꯕꯨ ꯐꯖꯩ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯧꯊꯣꯛꯑꯦ ꯌꯥꯝ ꯄꯦꯟꯖꯩ ꯍꯥꯏꯕ ꯆꯦꯜꯂꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏꯅꯤꯕꯨ ꯅꯪꯍꯧꯔꯤꯗ ꯃꯇꯥꯗꯧꯅ ꯊꯣꯡꯒꯥꯜ ꯋꯥꯄꯜ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯐꯖꯩ ꯍꯥꯏꯅꯗꯅ ꯂꯩꯈꯤꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯃꯤ ꯅꯧꯈ꯭ꯔꯅꯤ ꯅꯣꯏꯁꯨ ꯑꯩꯁꯦ ꯂꯩꯀꯥꯏꯒꯤ ꯄꯥꯎ ꯄꯥꯕ ꯃꯤ ꯌꯥꯝꯃꯦ ꯍꯥꯏꯅꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯆꯠꯂꯔꯨꯁꯤ ꯂꯥꯛꯎꯁꯤ ꯆꯨꯝꯃꯤ ꯑꯗꯨꯗꯤ ꯏꯆꯝ ꯆꯝꯅꯅꯦ ꯂꯝꯕꯤ ꯂꯝꯈꯥꯡꯗꯒ ꯈꯪꯗꯗꯅꯒ ꯃꯤꯅꯒ ꯍꯪꯖꯕꯅꯦ ꯅꯨꯄꯥꯗꯨꯁꯨ ꯑꯩꯒꯤ ꯏꯋꯥꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯗꯣꯏꯅꯤ ꯃꯣꯏꯗꯤ ꯃꯤꯅ ꯂꯝꯕꯤ ꯈꯪꯗꯕꯩ ꯍꯪꯕꯗꯣ ꯑꯁ ꯀꯜꯂꯛꯄꯤꯅꯕ ꯃꯤꯒꯤ ꯃꯤ ꯉꯥꯛꯇ ꯀꯜꯂꯛ ꯌꯥꯝ ꯆꯥꯎꯋꯦꯕ ꯃꯣꯏꯅ ꯑꯩꯁꯦ ꯌꯥꯝ ꯀꯜꯂꯛꯄꯅꯤ ꯑꯗꯨ ꯐꯔꯦꯁꯦ ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯔꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯇꯥꯕ ꯌꯥꯏ ꯆꯦꯜꯂꯁꯤꯔꯥ ꯍꯣꯏꯅꯦ ꯆꯦꯜꯂꯁꯤ ꯅꯨꯡꯁꯤꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯍꯦꯔꯥ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯣ ꯑꯩ ꯊꯃꯣꯏꯗ ꯃꯩꯅ ꯆꯨꯕꯒꯨꯝ ꯇꯥꯕ ꯌꯥꯏ ꯑꯩ ꯁꯥꯎꯔꯛꯂꯒꯦꯗꯣ ꯁꯨꯝ ꯂꯛꯅꯕꯅꯤ ꯃꯁꯤꯗꯤ ꯑꯉꯧꯕꯤꯁꯤꯗꯤ ꯁꯤꯁꯦ ꯑꯩ ꯃꯥꯡ ꯊꯥꯔꯒꯦ ꯆꯦꯜꯂꯁꯤꯁꯦ ꯃꯁꯤꯡ ꯊꯤꯒꯦꯀꯣ 1 2 3 ꯁ꯭ꯋꯥ ꯍꯥꯏꯔꯒ ꯈꯨꯏꯔꯞ ꯇꯧꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯇꯨꯅ ꯆꯠꯃꯤꯟꯅꯈꯤ ꯑꯅꯤꯗꯣ
ꯑꯁꯨꯝ ꯇꯧꯅ ꯕꯣꯌꯥꯏꯅ ꯁꯅꯔꯤꯛ ꯆꯦꯜꯂꯦ ꯄꯥꯎ ꯇꯥꯔꯕꯗ ꯕꯣꯌꯥꯏꯕꯨ ꯄꯣꯛꯄ ꯅꯕꯀꯨꯃꯥꯔꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯤ꯫ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃ ꯄꯥꯏ ꯃꯪꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯊꯣꯡꯒꯥꯜꯗ ꯃꯤꯠꯌꯦꯡ ꯊꯝ ꯄꯣꯔꯣꯛ ꯁꯣꯜꯂꯤ꯫ ꯍꯔꯤ ꯍꯔꯤ, ꯍꯅꯨꯊꯪꯁꯤꯗ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞ ꯄꯥꯏꯗꯨ ꯅꯪꯒꯗꯧꯔꯤꯅ ꯇꯧꯔꯤꯁꯦ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯉꯁꯤ ꯇꯧꯔꯛꯂꯤ ꯃꯇꯧꯁꯤꯕꯣ? ꯄꯥꯈꯪꯅꯤꯁꯨ ꯅꯠꯇꯕ ꯃꯥꯅ ꯅꯨꯄꯤꯒ ꯑꯃꯨꯛ ꯆꯦꯜꯂꯛꯇꯨꯅ ꯇꯧꯔꯤꯕ ꯅꯠꯇꯦ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯤꯁꯤꯒꯦ? ꯂꯥꯟꯖꯔꯕꯤ ꯏꯃꯧꯁꯤꯅ ꯍꯦꯛ ꯍꯦꯛ ꯂꯥꯎꯕ ꯃꯈꯩ ꯃꯆꯥ ꯃꯌꯥꯝꯁꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤꯕꯁꯤ ꯎꯕꯗ ꯑꯩ ꯊꯃꯣꯏꯁꯤ ꯆꯥꯛꯏꯗꯀꯣ꯫ ꯅꯠꯇꯦ ꯀꯅꯥ ꯂꯧꯗꯅꯕꯨ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕꯒꯤ ꯋꯥꯈꯜꯁꯦ ꯂꯥꯛꯂꯤꯕꯅꯣ ꯈꯪꯗꯦꯅꯦ ꯃꯁꯦ꯫ ꯐꯩ ꯐꯩ, ꯉꯁꯤ ꯃꯍꯥꯛ ꯍꯜꯂꯛꯈꯤꯁꯅꯨ, ꯅꯕꯀꯨꯃꯥꯔ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫ ꯑꯗꯨꯒꯅꯦ ꯅꯨꯄꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯇ ꯃꯇꯨꯡ ꯏꯟꯅꯤꯗꯣ ꯑꯗꯨꯅ ꯏꯜꯂꯛꯂꯤꯕꯤ ꯅꯨꯄꯤ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯍꯜꯍꯟꯈꯤꯒꯦ ꯈꯪꯅꯤ꯫ ꯍꯥꯏꯔꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩ ꯏꯃꯨꯡꯗꯒꯤ ꯂꯩꯃ ꯊꯣꯔꯛꯇꯨꯅ ꯍꯥꯏ, ꯕꯥꯕꯥ, ꯅꯃꯧ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯊꯣꯛ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯂꯩꯃꯩꯕꯨ ꯎꯁꯤꯠꯇꯕꯅꯤ꯫ ꯅꯨꯄꯤꯗꯨ ꯄꯨꯁꯤꯜꯂꯛꯂꯒ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯍꯧꯔꯁꯅꯨ꯫ ꯑꯩꯗꯤ ꯏꯄꯥꯝ ꯗꯟꯖꯈ꯭ꯔꯒꯦ ꯕꯥꯕꯥ꯫ ꯍꯩ ꯍꯩ, ꯏꯃꯧ ꯏꯕꯦꯝꯃ, ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯇꯥꯈꯤꯕ꯫ ꯀꯔꯤꯒꯤ ꯏꯃꯧꯅ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯆꯠꯀꯗꯧꯕꯗꯤ ꯏꯃꯧ ꯅꯠꯇꯦꯀꯣ, ꯂꯃꯈꯥꯡꯗ ꯊꯦꯡꯅꯔꯛꯄꯤ ꯅꯨꯄꯤ ꯁꯔꯣꯏꯗꯨꯒ꯫ ꯄꯥꯕꯗꯤ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ, ꯏꯁꯨ ꯄꯨꯗꯨꯅ ꯏꯃꯧ ꯍꯟꯈꯤꯕ ꯌꯥꯗꯦ꯫ ꯕꯥꯕꯥ, ꯄꯥꯕꯕꯨꯗꯤ ꯑꯩꯅ ꯑꯄꯣꯛꯄ ꯏꯄꯥꯒꯨꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯏꯀꯨꯕꯣꯛ ꯀꯧꯒꯅꯤ ꯀꯥꯎꯊꯣꯛꯅ ꯑꯩꯅ ꯑꯄꯣꯛꯄ ꯏꯄꯥꯃꯛꯀ ꯄꯥꯡꯈꯛꯅꯤ ꯀꯣ ꯈꯟꯗꯅ ꯄꯥꯕ ꯀꯧꯖꯔꯤꯕꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯕꯨ ꯏꯁꯥꯒꯤ ꯏꯃꯨꯡꯃꯛꯅꯤ ꯈꯟꯅ ꯑꯁꯨꯛ ꯀꯨꯞꯅ ꯌꯨꯝ ꯄꯥꯟꯖꯔꯤꯕꯤ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯏ, ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯕꯥꯕꯥ꯫ ꯇꯞꯊꯧ ꯇꯞꯊꯧ, ꯏꯀꯨꯒꯤ ꯂꯩꯃ, ꯅꯪꯗꯤ ꯏꯀꯨꯒꯤ ꯈꯨꯠꯆꯥꯕꯤ ꯏꯃꯧꯅꯤ꯫ ꯂꯝꯂꯥꯟꯕꯤ ꯑꯃꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯀꯔꯟ ꯍꯦꯛꯇ ꯇꯥꯁꯤꯜꯂꯛꯂꯒ ꯌꯨꯝ ꯀꯥꯏꯍꯟꯕꯗꯤ ꯍꯧꯅꯗꯦ꯫ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯥꯛꯂꯕꯗꯤ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯑꯣ, ꯀꯔꯤꯒꯤ ꯏꯃꯧꯅ ꯃꯥꯏ ꯂꯩꯇꯨꯅ ꯆꯦꯟꯒꯅꯤ? ꯏꯃꯧꯅ ꯅꯤꯡꯕ ꯑꯄꯥꯝꯕ ꯀꯨꯁꯤ ꯇꯧ꯫ ꯏꯃꯧꯁꯤꯗꯤ ꯅꯪ ꯄꯥꯕꯅ ꯏꯃꯧꯒꯤ ꯂꯦꯞꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯕꯥꯕꯥ, ꯁꯥꯎꯅꯤꯡꯕꯒꯤ ꯋꯥꯗꯤ ꯅꯃꯧꯑꯩꯁꯦ ꯃꯩꯁꯤꯡ ꯄꯣꯛꯈꯥꯏꯔꯛꯄꯒꯨꯝ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯑꯁꯥꯎꯕꯁꯦ ꯐꯣꯡꯗꯣꯛꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯀꯞꯂꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯣ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯈꯧꯔꯤꯗꯣ ꯄꯠ ꯊꯥꯗꯠꯇꯨꯅ ꯍꯥꯠꯂꯕꯁꯨ ꯑꯩ ꯉꯝꯒꯅꯤ ꯕꯥꯕꯥ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯑꯗꯨꯗꯤ ꯌꯥꯗꯦꯀꯣ ꯏꯃꯧ ꯏꯕꯦꯝꯃ꯫ ꯏꯃꯧꯗꯤ ꯏꯪ ꯇꯞꯆꯕꯤꯒꯨꯝ ꯑꯗꯨꯃꯛ ꯂꯩꯒꯗꯧꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯈꯣꯠꯆꯥꯕꯤꯗꯨ ꯒꯣꯟ ꯁꯤꯟꯅꯗꯨꯅ ꯈꯠꯅꯕ ꯌꯥꯗꯦ꯫ ꯕꯥꯕꯥ, ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯧꯅꯤꯡꯂꯒ ꯀꯣꯛ ꯍꯦꯛ ꯂꯧꯕꯤꯕ, ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯑꯩꯕꯨ ꯂꯧꯕꯤꯔꯒ ꯍꯧꯖꯤꯛꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛ ꯍꯦꯛꯇ ꯍꯨꯟꯗꯣꯛꯄꯤꯕ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯁꯤꯕꯨ ꯍꯩ ꯂꯩꯒꯨꯝ ꯄꯠ ꯄꯠ ꯍꯦꯛꯇ ꯊꯠꯄ ꯌꯥꯕꯗꯧꯅ ꯅꯨꯄꯥ ꯃꯈꯣꯏꯅ ꯑꯁꯨꯛ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩ ꯁꯃꯥꯖ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯈꯨꯗꯤꯡꯕꯨ ꯌꯥꯝꯅ ꯋꯥꯔꯧ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯤꯕꯁꯤꯀꯣ, ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯍꯥꯛꯁꯨ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯍꯩ, ꯀꯩꯅꯣ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪ ꯄꯥꯕꯗꯤ ꯅꯨꯄꯤ ꯂꯣꯟꯗꯦ, ꯅꯃꯥ ꯑꯅꯤ ꯁꯨꯗꯦꯅꯦꯍꯦ꯫ ꯑꯩꯒꯤꯅꯦꯗꯅ ꯏꯁꯣꯔꯅ ꯇꯝꯕꯤꯔꯝꯕꯗꯣ ꯃꯗꯨ ꯈꯛꯇꯅꯤꯀꯣ ꯅꯀꯨꯅ ꯌꯨꯝꯕꯥꯟ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯅꯦꯝꯄꯣꯛꯇꯣ ꯉꯟꯇꯥꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥ ꯇꯥꯟꯈꯤ꯫ ꯑꯗꯨꯕꯨ ꯅꯪ ꯄꯥꯕꯗꯤ ꯑꯇꯣꯝꯕꯤ ꯊꯤꯒꯤ ꯀꯀꯥꯏꯗꯨꯅ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦꯀꯣ꯫ ꯄꯥꯕꯕꯨ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯕꯥꯕꯥ, ꯋꯥꯒꯤ ꯋꯥꯅꯤ꯫ ꯏꯆꯥꯁꯤꯡꯁꯦ ꯃꯄꯥ ꯂꯧꯗꯨꯅ ꯍꯌꯦꯡ ꯅꯨꯄꯤ ꯑꯅꯤꯅꯤ ꯂꯣꯏꯅ ꯂꯣꯜꯂꯛꯂꯕꯗꯤ ꯈꯨꯟꯅꯥꯏ ꯑꯁꯦ ꯀꯥꯏꯔꯕ ꯌꯨꯝꯕꯥꯜꯅ ꯄꯤꯛꯄ ꯊꯜꯂꯒꯅꯤ꯫ ꯀꯥꯏꯔꯕ ꯌꯨꯝꯊꯣꯡ ꯀꯌꯥꯅ ꯈꯨꯜꯂꯤꯡꯕ ꯁꯃꯥꯖ ꯑꯃꯕꯨ ꯀꯔꯝꯅ ꯆꯥꯎꯈꯠꯀꯅꯤ? ꯑꯁꯤꯕꯨ ꯃꯥꯅ ꯈꯪꯗ꯭ꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩ ꯈꯪꯗꯦ ꯕꯥꯕꯥ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯆꯨꯝꯃꯤ ꯏꯃꯧꯅ ꯍꯥꯏ ꯂꯧꯁꯤꯡ ꯂꯩꯕꯤ ꯏꯃꯧꯕꯨ ꯅꯀꯨꯅ ꯄꯥꯝꯖꯅ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯖꯈꯤꯕꯅꯤ꯫ ꯅꯪ ꯋꯥꯈꯜ ꯁꯦꯔꯥꯟꯅꯕ ꯈꯟꯕ ꯌꯥꯗꯦꯀꯣ ꯏꯀꯨ ꯇꯧꯒꯦ꯫ ꯏꯃꯧꯒꯤꯗꯃꯛ ꯅꯀꯨ ꯂꯩꯔꯤꯗꯅ꯫ ꯕꯥꯕꯥ, ꯃꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ, ꯋꯥꯉꯥꯡ ꯁꯉꯥꯡ, ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯀꯨꯏꯗꯤ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯆꯤꯡꯅꯔꯛꯄ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯗ ꯐꯠꯇꯕ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ꯫ ꯃꯥꯕꯨ ꯊꯥꯖꯕꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯖꯔꯛꯄꯅꯤ꯫ ꯁꯦꯜ ꯁꯠꯄꯤꯅꯕ, ꯂꯧꯕꯤꯅꯕ ꯃꯔꯥꯡ ꯀꯥꯏꯔꯕꯅꯤ꯫ ꯁꯦꯡꯒꯥꯎ ꯑꯅꯤ ꯊꯣꯛꯂꯕꯅꯤꯗꯅ ꯃꯁꯤꯅ ꯑꯣꯏꯔꯝꯃꯤ ꯆꯥꯛꯈꯨꯝ ꯃꯤꯔꯥꯡ ꯀꯥꯕꯒꯤ ꯃꯔꯝꯁꯨ ꯕꯥꯕꯥ꯫ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯅꯣꯡ ꯐꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯈꯪꯗꯕ, ꯁꯦꯜ ꯁꯤꯀꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄꯁꯨ ꯅꯠꯇꯕ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯝꯗꯧꯔꯤ? ꯃꯄꯥ ꯑꯩ ꯑꯃ ꯂꯩꯍꯧꯔꯤ ꯀꯥꯏꯁꯤ ꯀꯥꯎꯊꯣꯛꯂꯕꯅꯤꯅꯦ ꯃꯥ꯫ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯈꯨꯗꯥꯅꯤ ꯇꯧꯔꯤꯉꯩ ꯁꯣꯝꯗꯅ ꯃꯄꯥ ꯑꯩꯅ
ꯁꯟꯅ ꯁꯥꯌꯨ ꯌꯥꯗ꯭ꯔꯕ ꯀꯣꯕꯤ ꯑꯔꯤꯕ ꯀꯥꯡꯁꯣꯏ ꯈꯔ ꯆꯥ ꯁꯧꯒ꯭ꯔꯤ ꯃꯅꯥ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅ ꯈꯔ ꯍꯦꯟꯅ ꯅꯧꯔꯕꯗꯨꯕꯨ ꯀꯥꯡꯁꯣꯏ ꯈꯔ ꯆꯥ ꯉꯥ ꯃꯆꯦꯠ ꯑꯃ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯆꯥꯛꯇꯣ ꯁꯥꯏꯗꯅ ꯌꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯊꯕꯥꯛꯇ ꯈꯨꯇꯨꯝꯅ ꯈꯔ ꯐꯨꯖꯟ ꯈꯅꯥꯎꯁꯤꯗ ꯆꯪꯈꯤꯅꯕ ꯈꯨꯗꯣꯝꯕꯤꯁꯤꯅ ꯈꯔ ꯁꯨꯖꯟ ꯏꯁꯤꯡ ꯈꯔ ꯌꯩꯁꯤꯟ ꯀꯌా ꯋꯥꯅ ꯌꯣꯠꯈ꯭ꯔꯕ ꯑꯗꯨꯒ ꯃꯥꯅ ꯁꯣꯝꯗ ꯅꯨꯄꯤ ꯆꯔꯣꯏꯗꯨꯒꯤ ꯐꯧ ꯑꯆꯪꯕ ꯁꯔꯦꯡ ꯃꯇꯣꯡ ꯍꯨꯜꯂꯤꯕꯣꯏ ꯃꯥꯜꯂꯤ ꯄꯥꯕ ꯅꯨꯄꯤꯗꯨꯅ ꯃꯥꯕꯨ ꯁꯨꯝꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯁꯖꯤꯛ ꯁꯥꯏꯗꯨꯅ ꯁꯤꯈ꯭ꯔꯕꯁꯨ ꯀꯔꯤꯝꯇ ꯅꯥꯆꯨꯡꯅꯔꯣꯏ ꯃꯥꯗꯤ ꯍꯦ ꯃꯥꯅꯦ ꯅꯨꯄꯤ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩꯅ ꯉꯁꯤ ꯁꯥꯎꯅꯤꯡꯂꯛꯇꯅ ꯃꯥ ꯅꯨꯄꯤ ꯑꯣꯟꯊꯣꯛꯄꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯊꯕꯛ ꯊꯨꯠ ꯂꯥꯎꯕꯤ ꯃꯆꯥ ꯑꯃ ꯇꯧꯖꯔꯦꯗꯅ ꯅꯥꯄꯜꯒꯁꯨ ꯇꯧꯖ ꯁꯥꯔꯗꯅ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯒꯤ ꯀꯥꯏꯗꯨꯅꯤꯅꯦ ꯃꯥꯒꯤꯁꯦ ꯍꯥ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯅꯨꯄꯤ ꯑꯁꯨꯛ ꯂꯣꯟꯅꯤꯡꯂꯤꯕꯁꯤꯕꯣ ꯅꯨꯄꯤ ꯂꯣꯟꯍꯧꯗ꯭ꯔꯕꯗꯤ ꯊꯕꯛ ꯊꯣꯛꯄꯗ ꯈꯨꯗꯤ ꯊꯤꯔꯒ ꯁꯤꯌꯨ ꯍꯥꯏꯕ ꯂꯩꯒ ꯀꯥꯏꯗꯅ ꯃꯥꯒꯤ ꯀꯨꯊꯤꯗ ꯏꯔꯛꯄ ꯖꯥꯠꯂ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯕꯣ ꯑꯁ ꯑꯩꯅꯦ ꯈꯜꯂꯨꯔꯒ ꯏꯁꯥ ꯏꯇꯣꯝꯇ ꯀꯣꯛ ꯁꯤꯖꯅꯤꯡꯂꯦꯗꯀꯣ ꯄꯥꯕ ꯑꯩꯅ ꯁꯤꯖꯅꯤꯡꯂꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩ ꯅꯨꯄꯤꯒ ꯂꯣꯜꯂꯕꯗꯤ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒꯁꯤ ꯍꯦꯟꯒꯠꯂꯤ ꯀꯩꯗ ꯁꯅꯥꯒꯤ ꯐꯧꯒ ꯌꯥꯎꯏꯒ ꯀꯥꯏꯗꯅ ꯃꯉꯣꯟꯗ ꯀꯔꯝꯕ ꯑꯉꯥꯎꯕꯅ ꯇꯥꯛꯂꯛꯄꯅꯣ ꯈꯪꯗꯦꯅꯦ ꯃꯗꯣ ꯄꯥꯕ ꯅꯃꯧ ꯑꯩꯗꯤꯅꯦ ꯅꯨꯄꯤꯗ ꯁꯣꯛꯄ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛ ꯊꯥꯏꯅꯖꯈꯤꯗ꯭ꯔꯦ ꯅꯨꯄꯤꯗ ꯁꯣꯛꯄ ꯅꯨꯄꯥꯁꯦ ꯇꯨꯀꯠꯆꯕ ꯂꯩꯇ꯭ꯔꯦ ꯃꯥꯂꯦꯝꯁꯤꯗ ꯍꯩ ꯏꯃꯧ ꯏꯕꯦꯝꯃ ꯌꯥꯔꯦ ꯋꯥꯗꯣ ꯀꯥ ꯍꯦꯟꯖꯤꯜꯂꯨꯔꯅꯨ ꯈꯔ ꯐꯥꯔꯒ ꯊꯝꯁꯤꯀꯣ ꯄꯥꯕ ꯅꯃꯧ ꯁꯥꯎꯅꯤꯡꯃꯟꯗꯅ ꯊꯧꯒꯜꯂꯣꯟ ꯊꯛꯁꯤ ꯈꯥꯁꯤ ꯈꯖꯤꯛ ꯋꯥꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯄꯥꯕ ꯌꯥꯔꯦ ꯅꯪ ꯏꯃꯨꯡꯗ ꯅꯤꯡꯊꯤꯅ ꯅꯆꯥꯁꯤꯡꯒ ꯂꯩꯔꯨꯔꯣ ꯄꯥꯕ ꯉꯁꯤꯗꯤ ꯃꯤ ꯊꯤꯛ ꯇꯧꯒꯦ ꯌꯨꯝꯁꯤꯗ ꯍꯟꯗꯤ ꯍꯜꯂꯛꯈꯤꯅꯤꯗꯅ ꯃꯥ ꯈꯪꯒꯅꯤꯕ ꯉꯁꯤꯗꯤ ꯅꯣꯛꯈꯤ ꯍꯟꯖꯤꯜꯂꯛꯄꯗ ꯑꯩꯒꯤ ꯃꯊꯧ ꯇꯥꯐꯥꯠꯇ꯭ꯔꯕ ꯆꯩꯁꯨꯁꯦ ꯃꯁꯤ ꯃꯊꯧ ꯆꯤꯜꯍꯟꯒꯦ ꯉꯁꯤꯗꯤ ꯈꯪꯒꯅꯤꯗꯣ ꯃꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯑꯅꯤꯃꯛ ꯑꯩꯅ ꯂꯥꯏꯌꯦꯡ ꯁꯪꯗ ꯊꯥꯕꯤꯕ ꯇꯥꯔꯦꯗꯅ ꯍꯥ ꯃꯔꯥꯏꯅ ꯐꯃꯨꯡ ꯊꯪꯅꯅ ꯃꯥꯏꯅ ꯅꯍꯦꯃꯤꯟꯅꯖꯁꯅꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯕ ꯑꯗꯨꯒꯅꯦ ꯄꯥꯎ ꯄꯤꯕ ꯂꯥꯛꯂꯝꯕ ꯃꯤꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯄꯥꯕꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯁꯨ ꯍꯥꯏꯗꯅ ꯑꯀꯟꯕ ꯋꯥꯏ ꯁꯤꯖꯤꯟꯅꯈ꯭ꯔꯕꯅꯤ ꯄꯥꯕ ꯑꯩꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯃꯈꯣꯏ ꯌꯨꯝꯁꯤꯗ ꯂꯥꯛꯑꯅꯤ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯅꯤꯗꯣ ꯍꯥꯏꯗꯅ ꯄꯥꯜꯂꯛꯂꯤꯕ ꯅꯨꯄꯤ ꯃꯥꯁꯨ ꯉꯁꯤꯗꯤ ꯈꯛꯑꯦꯕ ꯑꯉꯛꯄ ꯅꯨꯄꯤꯅꯤꯀꯣ ꯃꯗꯨꯁꯨ ꯀꯌꯥꯝ ꯐꯕ ꯅꯨꯄꯤꯕꯨ ꯑꯣꯏꯔꯨꯅꯤ ꯍꯥꯏꯒꯦ ꯄꯥꯕ ꯍꯣ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯝꯕ ꯃꯤꯗꯨꯅ ꯍꯥꯏꯔꯝꯕꯗꯗꯤ ꯅꯨꯄꯤꯗꯣ नुपा अहुम सुरेबो हाइदा हंदकी मखोई मपासी थारगदी मरी सुदुइनी हो हिंसाबीने हिंसाबी अहुम सुबु नुपादो हिंसाबी माना मथ्वाई ममी लौथोख्रमा लुख्राबी ओइरगा हलकपनी हाइरी पापा हो लुख्राबी तंगंबी नुपा पामी हाइदुनी पापा इहे इमौ इबेमा नंगसु वाहिदो खरा खजिक्तदी फाव कइदोगे ꯑꯩ ꯁꯤꯅ ꯀꯨꯕꯣꯛꯅꯤꯅꯦ ꯅꯪꯕꯣ ꯅꯠꯇꯦ ꯑꯩꯁꯤꯕꯣ ꯅꯪꯅ ꯅꯪꯒꯤ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤ ꯐꯅꯦꯛ ꯁꯦꯠꯄꯤ ꯑꯣꯏꯅꯒ ꯎꯔꯨꯔꯕ꯭ꯔꯣ ꯄꯥꯕ ꯉꯥꯛꯄꯤꯒꯅꯤ ꯆꯤꯟꯁꯦ ꯈꯥꯝꯕ ꯍꯦꯛꯇ ꯉꯝꯍꯧꯗꯕ ꯐꯥꯒꯦ ꯈꯟꯕꯕꯨ ꯍꯦꯛꯇ ꯅꯥꯟꯊꯣꯛꯈꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯆꯤꯟꯁꯦ ꯍꯪ ꯅꯥꯟꯊꯣꯔꯛꯄ꯭ꯔꯥ ꯈꯪꯗꯦ ꯈꯖꯤꯛ ꯀꯣꯝꯃꯤ ꯑꯩꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯍꯪꯗꯣ ꯈꯔꯗꯤ ꯁꯦꯝꯖꯤꯟꯕꯅ ꯐꯩꯀꯣ ꯏꯃꯧ ꯏꯕꯦꯝꯃ ꯑꯍꯜ ꯊꯪ ꯑꯁꯤꯗ ꯑꯩꯕꯨ ꯁꯧꯕꯤꯡ ꯂꯥꯎꯕ ꯋꯥ ꯌꯥꯝꯅ ꯇꯥꯍꯟꯕꯤꯔꯤ ꯐꯅꯤ ꯄꯥꯕ ꯑꯩ ꯁꯦꯝꯖꯤꯟꯖꯔꯒꯦ ꯍꯥꯏꯅ ꯉꯥꯡꯅꯔꯤꯉꯩ ꯕꯣꯌꯥꯏ ꯑꯃꯗꯤ ꯁꯅꯔꯤꯛ ꯃꯉꯛꯁꯝꯗ ꯂꯩ ꯄꯔꯦꯡ ꯑꯃꯃꯝꯒ ꯁꯤꯗꯨꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯂꯩꯃꯅ ꯍꯦꯛ ꯎꯔꯝꯃꯤ ꯄꯥꯕ ꯇꯨꯇꯨ ꯇꯧꯉꯝꯕꯤ ꯑꯅꯤꯁꯦ ꯁꯦꯟꯗꯟ ꯄꯔꯦꯡ ꯁꯤꯕꯒꯤ ꯃꯍꯨꯠ ꯂꯩ ꯄꯔꯦꯡꯒ ꯁꯤꯗꯨꯅ ꯅꯣꯛꯇꯅꯒ ꯆꯪꯃꯤꯟꯅꯔꯦ ꯑꯗꯨ ꯑꯁ ꯑꯩ ꯄ꯭ꯔꯥꯟꯁꯤ ꯄ꯭ꯔꯣꯛ ꯆꯥꯏꯗꯀꯣ ꯃꯁꯤ ꯉꯁꯤꯅꯦ ꯀꯣꯏ ꯍꯥꯠꯇꯣꯔꯒꯤꯗꯣ ꯃꯁꯦ 이모 이뱀 ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯋꯥꯐꯝꯗꯣ ꯑꯃꯨꯛꯇ ꯇꯣꯛꯈꯣ ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯅꯨꯄꯤꯁꯤ ꯍꯥꯠꯂꯨꯕꯒꯤ ꯑꯃꯨꯛ ꯀꯩꯁꯨꯝ ꯁꯪꯗ ꯆꯪꯈ꯭ꯔꯕꯗꯤ ꯅꯆꯥ ꯃꯌꯥꯝꯁꯤꯅ ꯅꯀꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯒꯦ ꯈꯜꯂꯤꯕ꯭ꯔꯣ ꯅꯨꯄꯥ ꯑꯁꯤꯕꯨꯗꯤ ꯅꯪꯅ ꯀꯩꯁꯨꯝ ꯁꯪꯗ ꯆꯪꯈ꯭ꯔꯕꯁꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯑꯗꯨꯝ ꯄꯨꯔꯛꯀꯅꯤ ꯅꯨꯄꯤ ꯂꯣꯟꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯏꯗ ꯌꯥꯎꯔꯕ ꯀꯥꯟꯅꯔꯣꯏ ꯅꯪꯅ ꯅꯨꯄꯤ ꯁꯥꯠꯂꯁꯨ ꯀꯣ 이구 ꯇꯧꯒꯦ ꯑꯁ ꯑꯩ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗꯀꯣ ꯇꯨꯃꯤ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯦ ꯅꯠꯇꯦ nganu khongthang thangduna yumlei masaduna sanglaklibi natonjau chumthongna sapi manbi mi nupa bunbi lukhrabi asya phisina kolaga pusingadra natraga aibu singaibak lauthoknu siro paba yarani mowbem singaibak lauthoknu jabusu sese
ꯁꯩꯁꯨꯁꯤ ꯃꯊꯧ ꯄꯤꯔꯗꯧꯅꯤ ꯉꯁꯤꯗꯤ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯁꯣꯝꯗꯅ ꯃꯌꯥ ꯈꯤꯒꯠꯇꯨꯅ ꯁꯅꯔꯤꯛꯄꯨ ꯃꯈꯨꯠꯀ ꯁꯝꯕꯤꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯁꯅꯔꯤꯛ ꯁꯤꯁꯦ ꯌꯨꯝ ꯌꯧꯔꯦ ꯇꯨꯗꯣ ꯑꯥꯗ ꯂꯦꯞꯄꯤꯁꯦ ꯑꯁꯤ ꯑꯩꯒꯤ ꯄꯥꯕꯅꯤ ꯀꯩꯅꯣ ꯅꯀꯣꯛꯀꯗꯨ ꯈꯨꯝꯃꯨ ꯑꯗꯨꯒ ꯈꯨꯔꯨꯝꯁꯜꯂꯨ ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯅꯠꯇꯦ ꯚꯛꯇꯤ ꯋꯥꯠꯂꯗꯤ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯇꯥꯔꯦꯅꯦ ꯅꯪꯕꯨ ꯍꯥ ꯑꯣ ꯇꯥꯕ ꯌꯥꯏ ꯑꯁꯤꯒꯤ ꯄꯌꯥ ꯅꯨꯡꯈꯪ ꯆꯥꯏꯕ ꯃꯥꯟꯕꯁꯤ ꯑꯣꯏꯔꯦ ꯅꯪꯒꯤ ꯅꯄꯥꯁꯦ ꯑꯣ ꯌꯥꯅꯤ ꯑꯩ ꯍꯦꯛꯇ ꯈꯨꯔꯨꯝꯁꯜꯂꯒꯦ ꯍꯥꯏꯔꯒ ꯁꯅꯔꯤꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯅꯕꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯣꯛ ꯍꯦꯛꯇ ꯀꯨꯟꯊꯔꯒ ꯈꯨꯔꯨꯝꯃꯛꯏ ꯏꯀꯨꯕꯣ ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ ꯅꯕꯀꯨꯃꯥꯔ ꯃꯈꯣꯡꯒꯗꯨ ꯆꯣꯡꯈꯠꯂꯒ ꯁꯠ ꯍꯟꯗꯣꯛꯂꯒ ꯍꯥꯏ ꯍꯩ ꯀꯩꯅꯣ ꯏꯕꯦꯝ ꯅꯪꯕꯨ ꯀꯅꯥ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯪꯅ ꯍꯦꯛꯇ ꯈꯨꯔꯨꯝꯁꯜꯂꯛꯏꯁꯤꯅ ꯅꯠꯇꯦ ꯅꯪꯅ ꯑꯩꯁꯤꯕꯨ ꯐꯛꯂꯥꯡꯗ ꯊꯦꯠꯄ ꯑꯁꯤꯕꯒꯤ ꯑꯌꯦꯛꯄ ꯑꯣꯏꯅꯒ ꯎꯔꯨꯔꯕ꯭ꯔꯣ ꯍꯥ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯣꯏꯅꯒ ꯎꯔꯨꯔꯕ꯭ꯔꯥ 이쿠보 나마우나 이쿠부 아시바니 칸나 쿠름자키바디 나짜디 아속 학상 깔리바 이쿠부 까리기 아시바 만도이노 까나나떼 이쿠복니 하이다나 punem자바니 이쿠보 나마우부 lausin비요 헤이 까리바 세란 뚜란강 나띠 아이보 낭기나 쿠보 까리는 미토 오이크라바기 하 할라누바 마약 우바다 나쿠복니 칸두니 헥터 쿠름바기 앙아우바 라이나 시엔브라 낭보 이쿠보 이쿠복나 라나 우비레 와칼도 아마롬다 pu비레 아이세 나마우니 이쿠보 타닝디다 이비엠마 야레 레뽀 아이기 이모 레이제이고 세세 나망다 렙리비 마세 아이기 이모니 마세 나띠 낭보 람비다 ngautrang phaidrang chatlambadag 이사누파 콩쿨라이 수바시나 नुंगाइतदना sak pisagi kainu pusilaklibro ai salu sak leite ꯑꯩꯅ ꯆꯥꯅꯕ ꯂꯩꯇ꯭ꯔꯤꯀꯥꯟꯁꯤꯗ ꯑꯉꯥꯎꯕꯤꯗ ꯄꯤꯖꯅꯕ ꯆꯥꯛꯀ ꯂꯩꯇꯦꯀꯣ ꯏꯃꯨꯡꯁꯤꯗ ꯂꯥꯎ ꯁꯣꯔꯣꯛ ꯇꯥꯟꯅ ꯑꯩ ꯊꯤꯟꯗꯣꯛꯄꯤꯒꯦ ꯂꯥꯎ ꯏꯀꯨꯕꯣꯛꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯁꯥꯎꯅꯤꯡꯕꯒꯤꯅꯤ ꯅꯃꯧꯁꯨ ꯈꯪꯖꯔꯦ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯇꯥꯕ ꯌꯥꯏꯁꯦ ꯑꯩꯒꯤꯁꯨ ꯅꯨꯄꯥ ꯑꯣꯏꯔꯕꯅꯤꯅ ꯅꯃꯧ ꯑꯇꯣꯝꯕꯤ ꯑꯣꯏꯖꯕ ꯇꯥꯔꯦ ꯑꯩꯗꯤ ꯅꯪꯒꯤ ꯁꯦꯕꯥ ꯄꯥꯝꯗ꯭ꯔꯤꯅꯦ ꯏꯕꯦꯝꯃ ꯅꯨꯄꯥ ꯆꯥꯕꯤ ꯑꯩꯒꯤ ꯏꯃꯧ ꯂꯛꯁꯃꯤ ꯂꯩꯖꯩꯌꯦ ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯅꯌꯨꯝ ꯂꯩꯔꯕꯗꯤ ꯈꯔ ꯊꯨꯅ ꯍꯟꯕꯤꯈ꯭ꯔꯣꯕ ꯌꯨꯝꯁꯤ ꯂꯥꯏꯔꯖꯔꯕꯁꯨ ꯏꯪꯅ ꯆꯤꯛꯅ ꯑꯩꯒꯤ ꯏꯃꯧꯅ ꯄꯥꯟꯖꯕꯅꯤ ꯅꯪ ꯊꯨꯒꯥꯏꯒꯦ ꯈꯛ ꯈꯟꯅꯨꯅꯦ ꯏꯕꯦꯝꯃ ꯍꯦꯔꯥꯅꯨꯕ ꯅꯨꯄꯥ ꯆꯥꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯀꯥꯏꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯁꯤꯗꯧꯕ ꯍꯅꯨꯕ ꯅꯪꯅ ꯍꯤꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯣꯔꯤꯒꯦ ꯅꯃꯧ ꯑꯣꯏꯖꯒꯦ ꯁꯦꯕꯥ ꯇꯧꯕꯤꯒꯦ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯧ ꯀꯩꯅꯣ ꯁꯤꯅꯝ ꯅꯝꯕ ꯍꯅꯨꯕꯥꯎ ꯑꯩ ꯏꯄꯥꯒꯤ ꯕꯣꯌꯥꯏ ꯁꯦ ꯑꯉꯥꯎꯕꯤ ꯃꯥꯟꯕꯤꯁꯤꯅ ꯉꯥꯡꯂꯤꯕ ꯊꯛꯁꯤꯒꯁꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯌꯥꯎꯗꯕ ꯃꯌꯥꯝꯁꯦ ꯅꯪꯅ ꯉꯥꯡꯍꯟꯕꯅꯤꯀꯣ ꯏꯕꯨꯡꯉꯣ ꯃꯤꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯄꯥ ꯑꯩꯕꯨ ꯑꯁꯨꯝ ꯉꯥꯡꯂꯤꯕꯁꯤ ꯇꯥꯔꯒ ꯅꯪꯅ ꯄꯦꯜꯂꯤꯔꯣ ꯍꯥ ꯄꯦꯜꯂꯤꯔꯣ ꯄꯥꯕꯁꯨ ꯐꯖꯅ ꯌꯥꯕꯗꯨꯕꯨ ꯍꯦꯛꯇ ꯃꯤꯉꯣꯟꯗ ꯃꯤꯑꯣꯏꯕꯒꯤ ꯋꯥ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯁꯅꯔꯤꯛꯁꯨ ꯁꯥꯎꯗꯨꯅ ꯈꯨꯝꯂꯛꯄ ꯑꯣꯏꯔꯅꯤ ꯄꯥꯕ ꯀꯔꯤ ꯅꯄꯥ ꯑꯩꯉꯣꯟꯗ ꯅꯆꯤꯟꯒꯁꯨ ꯈꯨꯝꯂꯤꯕ ꯅꯪꯅ ꯍꯥꯠꯂꯒꯦ ꯅꯄꯥ ꯊꯣꯔꯥꯕꯤ ꯃꯆꯥ ꯍꯥꯏꯗꯨꯅ ꯅꯕꯀꯨꯃꯥꯔ ꯃꯥꯒꯤ ꯆꯩꯁꯨꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯣꯌꯥꯏꯕꯨ ꯐꯨꯊꯔꯒꯦ ꯆꯪꯁꯤꯜꯂꯛꯄꯗ ꯁꯅꯔꯤꯛꯅ ꯆꯣꯡꯁꯤꯟꯗꯨꯅ ꯈꯥꯝꯂꯛꯏ ꯍꯅꯨꯕ ꯅꯪ ꯏꯟꯊꯣꯔꯛꯎꯔ ꯉꯁꯤ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯅꯪ ꯍꯦꯛꯇ ꯐꯨꯕ ꯌꯥꯕ꯭ꯔꯣ ꯃꯥ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯥꯏꯗꯒꯤ ꯅꯨꯄꯥ ꯑꯃꯨꯛ ꯊꯤꯔꯨꯅꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯗꯅ ꯑꯃ ꯍꯦꯛꯇ ꯀꯣꯏꯒꯦꯁꯨ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤꯅ ꯍꯧꯖꯅꯨꯍꯦ ꯍꯅꯨꯕ ꯅꯪ ꯍꯩ ꯍꯤꯡꯆꯥꯕꯤ ꯈꯣꯠꯆꯥꯕꯤꯁꯤꯁꯨ ꯃꯁꯤ ꯁꯨꯔ ꯑꯃ ꯇꯧꯏꯅꯦ ꯁꯤꯗꯤ ꯅꯤꯡꯊꯤꯅ ꯂꯦꯝꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯣꯏꯗꯧ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯤꯆꯪ ꯈꯣꯝꯕ ꯇꯥꯔꯦ ꯍꯩ ꯄꯥꯕꯒꯤ ꯏꯃꯧ ꯏꯕꯦꯝꯃ ꯂꯩꯃ ꯅꯪꯒꯤ ꯃꯁꯤꯡꯗꯣ ꯍꯧꯔꯣ ꯌꯥꯔꯦ ꯁꯤ ꯌꯧꯔꯗꯤ ꯄꯥꯕ ꯈꯥꯝꯂꯔꯣꯏ ꯍꯦꯛꯇ ꯇꯧ ꯄꯥꯕꯅ ꯑꯌꯥꯕ ꯄꯤꯔꯦ ꯏꯃꯧ ꯏꯕꯦꯝꯃ ꯍꯧꯔꯣ ꯂꯩꯃ ꯇꯨꯃꯤꯟ ꯊꯨꯡꯖꯤꯟꯅ ꯂꯦꯞꯂꯝꯕ ꯅꯕꯀꯨꯃꯥꯔꯅ ꯑꯌꯥꯕ ꯍꯦꯛ ꯄꯤꯔꯛꯄꯒ ꯃꯥꯁꯨ ꯐꯟ ꯆꯣꯡꯊꯣꯔꯛꯇꯨꯅ ꯍꯥꯏ ꯍꯦ ꯅꯨꯄꯥ ꯃꯨꯟꯕꯤ ꯁꯤꯔꯤ ꯊꯨꯡꯕꯤ ꯃꯥꯟꯕꯤ ꯅꯥꯇꯣꯟꯖꯥꯎ ꯉꯁꯥꯏꯗꯒꯤ ꯑꯩ ꯇꯨꯃꯤꯟꯅ ꯇꯥꯒꯦꯅ ꯇꯥꯕ ꯅꯪꯅ ꯍꯜꯁꯤꯗ ꯎꯠꯂꯤꯕ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯗꯨꯗꯤ ꯅꯣꯏ ꯅꯃꯥ ꯅꯄꯥꯅ ꯇꯝꯕꯤꯔꯛꯄꯅꯤ ꯍꯥꯏꯕꯗ ꯆꯥꯔꯦ ꯍꯦ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯥ ꯄꯥꯝꯕꯤ ꯑꯣ ꯑꯍꯥꯌꯣ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯉꯥꯡꯖ ꯁꯥꯔꯤꯁꯦ ꯅꯁꯛꯇꯣ ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯔꯗꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯄꯨꯝꯊꯔꯕꯤ ꯊꯔꯣ ꯄꯨꯝꯕꯤ ꯃꯥꯟꯕꯤ ꯅꯨꯄꯥꯁꯤꯅ ꯄꯥꯝꯗ꯭ꯔꯦ ꯅꯄꯥꯝ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯐꯥꯎ ꯆꯠꯇ꯭ꯔꯤꯗꯣ ꯃꯥꯏꯗꯣ ꯌꯥꯝ ꯊꯥꯅꯩꯀꯣ ꯌꯥꯝ ꯊꯥꯏꯀꯣ ꯃꯥꯏꯗꯣ ꯅꯕꯦꯝꯃ ꯇꯒꯠ ꯇꯦꯛꯄꯤ ꯇꯥꯈꯤꯂꯩ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯏꯔꯣꯜ ꯅꯨꯡꯗ ꯄꯠ ꯄꯨꯝꯂꯕ ꯑꯗꯨ ꯃꯥꯡꯖꯈ꯭ꯔꯣꯀꯣ ꯄꯨꯝꯂꯒ ꯃꯥꯡꯈ꯭ꯔꯣꯕ ꯑꯗꯨ ꯍꯣꯏ ꯏꯕꯦꯝꯃ ꯇꯥꯈꯤꯂꯩ ꯑꯄꯠꯄꯤ ꯑꯩꯈꯣꯏꯗꯤꯅꯦ ꯄꯤꯇ꯭ꯔꯨꯛ ꯂꯩ ꯑꯈꯥꯡ ꯀꯟꯕꯤ ꯈꯪꯂꯦꯗꯅ 이콩시다 탕나 얄라면서 사빵함에 레몬 짠자대 낭동는 누파 구댕기
ꯈꯨꯕꯥꯝ ꯅꯨꯡꯗ ꯄꯠꯊꯥ ꯋꯥꯟꯊꯖꯗꯦ ꯈꯪꯂꯕ꯭ꯔꯣ ꯅꯣꯡꯃ ꯐꯥꯅ ꯁꯥꯠꯇꯕꯤ ꯆꯕꯠꯅꯕꯤ ꯍꯔꯦ ꯍꯔꯦ ꯄ꯭ꯔꯃꯥꯟ ꯑꯣꯏꯔꯕꯁꯨ ꯇꯥꯕꯗ ꯋꯥꯔꯦꯗꯀꯣ ꯍꯅꯨꯊꯪꯁꯤꯗ ꯑꯩꯕꯨ ꯀꯔꯤꯅꯨꯡꯒꯤ ꯑꯁꯨꯛ ꯀꯨꯏꯅ ꯄꯨꯟꯁꯤꯔꯨꯕꯅꯣ ꯅꯍꯥꯟꯅ ꯃꯃꯥꯗꯨꯒ ꯄꯨꯟꯅ ꯁꯤꯖꯔꯝꯂꯕꯗꯤ ꯋꯥꯈꯜꯁꯦ ꯍꯩꯅꯝ ꯂꯩꯅꯝꯂꯛꯇ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯝꯒꯗꯧꯖꯥꯠꯅꯤ ꯑꯩꯁꯦ ꯁꯥꯟꯅꯔꯤꯛꯁꯨ ꯃꯈꯥ ꯇꯥꯏ ꯄꯤꯇ꯭ꯔꯨꯛꯂꯩ ꯑꯣꯏꯕꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯏꯆꯦꯅ ꯑꯗꯨꯛ ꯏꯀꯥꯏꯕ ꯈꯪꯕꯤꯗ꯭ꯔꯤꯕꯗꯣ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯌꯥꯟꯊꯠꯄꯤꯔꯕꯗꯨꯕꯨ ꯏꯀꯥꯏ ꯈꯪꯗꯦ ꯑꯗꯨꯛ ꯍꯦꯛꯇ ꯁꯥꯇꯨꯅ ꯂꯩ ꯂꯩꯅꯝꯁꯨ ꯌꯥꯎꯗ ꯂꯩꯁꯨꯁꯨ ꯃꯨꯁꯨꯛ ꯍꯦꯛ ꯃꯨꯈꯩ ꯀꯟꯃꯟꯈ꯭ꯔꯦ ꯃꯥꯏꯗꯣ ꯍꯣ ꯀꯩꯗꯧꯒꯦ ꯍꯧꯖꯤꯛꯅ ꯄꯥꯝ ꯇahꯟꯕꯤꯈ꯭ꯔꯣ ꯅꯕꯦꯝꯃ ꯑꯩ ꯂꯥꯛꯆꯔꯕꯗꯣ ꯏꯕꯦꯝꯃ ꯅꯪꯒꯨꯝꯕꯤ ꯅꯣꯡꯃꯈꯛ ꯁꯥꯠꯄꯤ ꯇꯈꯦꯜꯂꯩ ꯆꯕꯠꯅꯕꯤ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯄꯤꯇ꯭ꯔꯨꯛꯂꯩ ꯑꯗꯨꯝ ꯑꯣꯏꯖꯔꯒꯦ ꯃꯨꯔꯁꯨ ꯁꯅꯥꯅꯦ ꯁꯅꯥ ꯑꯩꯈꯣꯏꯗꯤ ꯁꯅꯥ ꯏ ꯁꯅꯥ ꯑꯃꯨꯕ ꯀꯥꯏꯗꯣ ꯑꯣꯏꯔꯝ ꯇꯥꯏ ꯍꯣꯏ ꯃꯨꯒꯦꯔꯥ ꯋꯥꯎꯒꯦꯔꯥ ꯉꯥꯡꯒꯦꯔꯥ ꯁꯅꯥꯗꯤ ꯁꯅꯥ ꯅꯪꯒꯨꯝꯕꯤ ꯁꯔꯥꯁꯟ ꯏꯪꯈꯣꯜ ꯄꯤꯔꯣꯡ ꯊꯣꯛ ꯁꯥꯒꯩ ꯆꯦꯟꯊꯕꯤ ꯅꯨꯄꯥꯗ ꯋꯥꯟꯊꯕꯤ ꯇꯥꯖꯣꯞꯄꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯨꯟꯕꯤꯗꯤ ꯅꯠꯇ꯭ꯔꯕꯗꯣ ꯆꯠꯂꯣ ꯆꯠꯂꯣ ꯅꯌꯨꯝ ꯃꯣꯡꯕ ꯅꯔꯥꯡ ꯌꯥꯏꯗꯍꯟꯈ꯭ꯔꯣ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯁ ꯍꯣꯏ ꯌꯥꯔꯦ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯌꯨꯝ ꯀꯥꯏꯔꯝꯗꯥꯏꯁꯤꯗ ꯁꯥꯍꯤꯇ꯭ꯌꯥꯗꯣ ꯑꯃꯨꯛ ꯇꯣꯛꯄꯤꯈ꯭ꯔꯣ ꯑꯃꯨꯛꯇ ꯇꯣꯛꯄꯤꯈ꯭ꯔꯣꯕ ꯀꯔꯤꯅꯣ ꯀꯕꯤ ꯑꯣꯏꯔꯁꯨ ꯌꯥꯗ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯁꯨꯔꯨ ꯁꯨꯔꯨꯅꯁꯤ ꯂꯩꯗꯨꯕꯣ ꯃꯤꯅ ꯄꯥꯝꯕꯤꯗ꯭ꯔꯦ ꯍꯥꯏꯔꯁꯤꯃꯛꯇꯗ ꯍꯦ ꯅꯨꯄꯥ ꯄꯥꯝꯕꯤ ꯂꯨꯈ꯭ꯔꯥꯕꯤꯌꯥ ꯅꯪ ꯌꯥꯝ ꯊꯨꯅ ꯅꯌꯨꯝꯗ ꯍꯜꯂꯧꯔꯣ ꯏꯆꯥ ꯃꯌꯥꯝꯁꯤ ꯆꯪꯗꯅ ꯅꯪꯕꯨ ꯑꯩꯅꯅꯦ ꯑꯣꯠꯈꯥꯏꯗ꯭ꯔꯤꯉꯩ ꯅꯪ ꯅꯌꯨꯝꯗ ꯆꯠꯍꯧꯔꯣꯀꯣ ꯅꯪꯒꯤ ꯅꯆꯥ ꯁꯥꯔꯩ ꯍꯧꯕ ꯑꯅꯤ ꯂꯩ ꯍꯥꯏꯕꯗꯨꯔꯣ ꯅꯋꯥ ꯂꯧꯕꯤꯗꯦ ꯑꯗꯨꯗꯤ ꯄꯨꯊꯣꯔꯛꯑꯣ ꯑꯃꯨꯛꯇ ꯄꯦꯛ ꯂꯦꯈꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯒꯦ ꯍꯧꯖꯤꯛ ꯀꯔꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯑꯗꯨꯒꯅꯦ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯅꯤ ꯈꯛꯇꯅꯤ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏ ꯑꯩꯒꯤ ꯏꯆꯥꯁꯦ ꯄꯨꯟꯅ 8 ꯀꯣ ꯌꯨꯝꯁꯦ ꯏꯆꯥ ꯃꯌꯥꯝꯁꯤꯐꯥꯎ ꯂꯩꯐꯝ ꯆꯟꯗ꯭ꯔꯤꯉꯩꯁꯤꯗ ꯅꯪꯒꯤ ꯂꯩꯐꯝꯒ ꯆꯟꯗꯦ ꯆꯠꯂꯣ ꯃꯥꯅꯤ ꯃꯥꯅꯤ ꯏꯕꯦꯝꯃ ꯏꯃꯧ ꯃꯥꯟꯗꯕꯤ ꯏꯕꯦꯝꯃ ꯅꯕꯀꯨꯃꯥꯔ ꯑꯩꯒꯤ ꯏꯁꯨꯁꯦ ꯄꯨꯟꯅ 8 이뭉시 ꯃꯈꯣꯏ ꯃꯌꯥꯝ ꯂꯩꯐꯝ ꯐꯥꯎꯕ ꯆꯟꯗ꯭ꯔꯗꯅ ꯑꯅꯤ ꯑꯃꯗꯤ ꯑꯩꯒ ꯐꯥꯎ ꯇꯨꯃꯤꯟꯅꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯌꯨꯝꯗ ꯍꯟꯈꯤꯕꯅ ꯐꯅꯤꯌꯦ ꯁꯦꯁꯦ ꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨ ꯅꯪꯗꯧꯅ ꯌꯨꯝꯁꯤꯗ ꯂꯩꯅꯤꯗ ꯂꯥꯛꯂꯝꯂꯕꯅꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯏ ꯁꯥꯔꯗꯅ ꯃꯈꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯔꯅꯤꯗꯣ ꯍꯥꯏꯗꯅ ꯂꯥꯛꯆꯔꯤꯕ ꯑꯗꯨꯕꯨꯅꯦ ꯑꯉꯥꯡ ꯃꯌꯥꯝꯁꯤ ꯎꯕꯗ ꯀꯥꯏꯗ ꯂꯣꯏꯅ ꯆꯦꯟꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯌꯥꯝ ꯊꯨꯅ ꯍꯟꯈ꯭ꯔꯣ ꯃꯤ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯁꯅꯔꯤꯛ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏ ꯍꯥ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯇꯥꯕ ꯌꯥꯏ ꯅꯪꯕꯨ ꯅꯆꯥꯅꯤ ꯈꯛꯇꯅꯤ ꯍꯥꯏꯗꯥꯏꯅꯦ ꯍꯧꯖꯤꯛꯅ ꯑꯁꯨꯛ ꯌꯥꯝꯂꯝꯅꯁꯤꯗ ꯀꯃꯥꯏꯅꯅꯣ ꯅꯠꯇꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯆꯥꯁꯤꯕꯨ ꯅꯪꯕు ꯆꯍꯤ ꯑꯃꯗ ꯑꯅꯤ ꯄꯣꯛꯂꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯅꯨꯄꯥ ꯐꯪꯂꯦ ꯍꯔꯥꯎꯖꯧꯔꯒ ꯅꯆꯥ ꯃꯀꯣꯛ ꯄꯥꯠꯄ ꯃꯌꯥꯝꯁꯤ ꯁꯦꯟꯅꯅꯕ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯄꯗꯨ ꯃꯉꯥꯏꯔꯦꯕ ꯑꯩꯁꯦ ꯍꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ ꯅꯪꯒꯤ ꯅꯆꯥ ꯑꯁꯨꯛ ꯌꯥꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯤ ꯈꯨꯝꯃꯣ ꯁꯤ ꯇꯥꯕ ꯌꯥꯏ ꯑꯁ ꯈꯪꯗꯤꯌꯦ ꯑꯩꯁꯨ ꯏꯆꯥꯗꯨꯕꯨ ꯑꯩꯅ ꯄꯣꯛꯄ꯭ꯔꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯆꯥꯗ ꯄꯪꯄꯣꯛꯇ ꯄꯣꯛꯄꯅꯤ ꯑꯣꯛꯀ ꯆꯞ ꯃꯥꯟꯅꯩ ꯏꯆꯥꯗ ꯄꯣꯛꯂꯕꯅꯤꯅ ꯍꯨꯟꯗꯣꯛꯂꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ ꯑꯩꯁꯨ ꯑꯗꯨꯝ ꯌꯣꯛꯏ ꯑꯗ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯗꯨꯅ ꯑꯩꯅ ꯁꯨꯝ ꯑꯅꯤ ꯈꯛꯇꯅꯦꯅ ꯍꯥꯏꯖꯤꯟꯈꯤꯕꯩ ꯋꯥꯅꯤ ꯂꯩꯃꯅ ꯀꯔꯤ 이사시부 ꯑꯩꯅ ꯄꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯅ 이동대 ꯄꯪꯄꯣꯛꯇ ꯄꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥ ꯅꯪꯗꯤ ꯌꯥꯎꯗꯕ꯭ꯔꯣ ꯑꯩꯅ 이사 ꯄꯣꯛꯄꯗ ꯍꯥ ꯍꯔꯤ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤ ꯃꯇꯧꯁꯤꯕꯨ ꯑꯩꯕꯨ ꯅꯠꯇꯦ ꯀꯔꯤ ꯋꯥꯔꯤꯅꯣꯕ ꯁꯤꯕꯨ ꯅꯣꯏꯕꯨ ꯃꯆꯥ ꯄꯣꯛꯄꯒꯤ ꯋꯥꯐꯝꯗꯣ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯃꯛ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯑꯩ ꯇꯥꯕ ꯋꯥꯁꯤꯜꯂꯛꯇꯦ ꯑꯩꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯅꯣꯏꯅ ꯊꯣꯛꯄ ꯐꯅꯕ ꯈꯟꯅꯍꯧꯔꯒꯦꯔꯣ ꯀꯥꯟꯅꯗꯦ ꯑꯩ ꯆꯠꯍꯧꯔꯒꯦ ꯇꯥꯕꯗ ꯋꯥꯁꯤꯜꯂꯛꯂ ꯃꯇꯝꯗꯣ ꯌꯧꯔꯛꯑꯦ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯄꯥꯕꯒꯤ ꯐꯤ ꯌꯣꯝꯂꯨꯂꯣ ꯑꯩꯅꯦ ꯕꯤꯅꯥꯕꯟ ꯐꯥꯎꯕ ꯈꯣꯡꯅ ꯁꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯂꯩꯍꯩꯗ꯭ꯔꯦ ꯌꯨꯝꯁꯦ ꯍꯅꯨꯕ ꯑꯩ ꯏ ꯇꯥꯔꯦ ꯍꯤꯡꯂꯨꯕ ꯑꯩꯅ ꯂꯥꯜꯂꯕ ꯍꯥꯏꯗꯨ ꯇꯥꯔꯦ ꯁꯅꯔꯤꯛꯅ ꯍꯦ ꯃꯄꯥ ꯁꯥꯕ ꯅꯪꯁꯨꯅꯤ ꯍꯩꯔꯥꯡꯉꯤꯉꯩꯁꯤꯗ ꯌꯨꯔꯥꯡꯉꯛꯈꯤꯅꯣ ꯑꯝꯇ ꯍꯦ ꯅꯨꯄꯥ ꯅꯪꯁꯨ ꯅꯔꯣꯜ ꯆꯨꯝꯃꯨ ꯅꯪꯒꯤ ꯅꯆꯥ 8 ꯑꯩꯗꯤ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯅꯆꯥ ꯃꯌꯥꯝꯁꯤꯒ ꯂꯩꯃꯤꯟꯅꯍꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯄꯥꯝꯕ ꯑꯃ ꯈꯜ ꯀꯩꯅꯣ ꯁꯅꯔꯤꯛ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩ ꯏꯆꯥ ꯃꯌꯥꯝꯁꯤ ꯀꯩꯅꯕꯗꯤ ꯉꯝꯃꯣꯏ ꯍꯌꯦꯡ ꯑꯩ ꯁꯤꯔꯒ ꯀꯅꯥꯅ ꯊꯥꯡꯗꯣꯛꯄꯤꯗꯣꯏꯅꯣ ꯅꯪꯅ ꯇꯣꯝꯇꯅ ꯑꯩ ꯊꯥꯡꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩ ꯏꯆꯥ ꯀꯥꯏꯅꯕꯗꯤ ꯉꯝꯂꯣꯏꯕ ꯅꯪꯗꯤ ꯉꯔꯥꯡꯗ ꯉꯁꯤꯗ ꯂꯃꯈꯥꯡꯗ ꯊꯦꯡꯅꯕꯤꯅꯤ ꯍꯣꯏ ꯅꯪꯅ ꯁꯛꯇꯤ ꯐꯖꯩ ꯑꯩꯅ ꯈꯣꯏꯗꯥꯈꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯑꯇꯣꯝꯕꯤ ꯑꯣꯏꯍꯟꯒꯦ ꯄꯨꯔꯛꯄ ꯑꯗꯨꯕꯨ ꯅꯪ ꯂꯩꯕꯒꯤ ꯑꯩꯕꯨ ꯏꯆꯥ ꯀꯩꯅꯧ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯉꯝꯂꯣꯏꯗ ꯅꯪꯁꯨ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯁꯤ ꯀꯩꯗꯧꯒꯦ ꯏꯆꯥ 8ꯁꯦ ꯅꯪꯒꯤꯁꯨ ꯅꯆꯥꯅꯤ ꯈꯜꯂꯣ ꯀꯔꯤ ꯑꯩꯗꯤ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯄ ꯉꯝꯃꯣꯏ ꯑꯩꯒꯤ ꯏꯆꯥ ꯐꯥꯎꯕ ꯌꯣꯛꯅꯤꯡꯗ꯭ꯔꯀꯥꯟꯁꯤꯗ ꯃꯤꯒꯤ ꯃꯆꯥ ꯀꯃꯥꯏ ꯌꯣꯛꯇꯣꯏꯅꯣ ꯑꯩꯕꯨ ꯅꯪꯒꯤ ꯅꯆꯥ ꯃꯌꯥꯝꯁꯤꯒꯤ ꯃꯊꯤ ꯁꯦꯡꯅꯕ ꯃꯤꯅꯥꯏꯔꯣ
ꯃꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯍꯟꯅꯅꯕ ꯅꯪꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯤꯕ꯭ꯔꯣ? ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯁꯥꯈꯤꯕꯗꯥꯏ ꯅꯪꯕꯨ ꯍꯥ? ꯑꯩ ꯇꯣꯝꯇ ꯇꯣꯉꯥꯟꯅ ꯊꯝꯕ ꯉꯝꯅꯔꯦ ꯍꯥꯏꯔꯕ? ꯁꯅꯔꯦ, ꯇꯣꯂꯣꯞ ꯁꯛꯇꯥ ꯑꯁꯤꯒ ꯌꯨꯝ ꯑꯅꯤ ꯄꯨꯕꯗꯤ ꯑꯩ ꯉꯝꯂꯣꯏꯗ. ꯂꯩꯔꯕꯗꯤ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ. ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯕꯨ ꯑꯉꯥꯎꯕ꯭ꯔꯣ? ꯁꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯕꯨ ꯌꯨꯝꯁꯨ ꯄꯨꯕꯤꯔꯛꯏꯅꯣ? ꯇꯜꯂꯦ, ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯕꯗꯤ ꯄꯥꯝꯗꯦ. ꯁꯅꯔꯦ, ꯑꯩꯅ ꯉꯁꯥꯏꯗꯩ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗ꯭ꯔꯣ? ꯃꯇꯝ ꯈꯔꯗꯪ ꯉꯥꯏꯌꯨꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪꯅ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤꯗꯣ. ꯁꯤꯔꯅꯤꯕꯨ ꯍꯥꯏꯕꯣ, ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯂꯩꯔꯅꯤꯕꯨ ꯈꯟꯕꯣ, ꯀꯤꯍꯟꯕ ꯋꯥꯉꯣꯟꯁꯤꯗ. ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤꯁꯦ? ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ ꯑꯝꯇ. ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯊꯤꯜꯂꯨ ꯂꯥꯎ. ꯑꯩ ꯅꯪꯒꯤ ꯅꯆꯥ ꯃꯌꯥꯝꯁꯤꯒꯤ ꯃꯤꯔꯥꯏ ꯅꯠꯇꯦ. ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯈꯟꯕꯒꯤꯕꯨ ꯌꯨꯝ ꯄꯥꯜꯂꯛꯄꯒꯤ ꯋꯥꯅꯤ. ꯑꯩ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ, ꯈꯪꯂꯕ꯭ꯔꯥ? ꯕꯦꯝꯃ, ꯂꯥ. ꯃꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ. ꯏꯆꯥ ꯅꯨꯄꯥꯅ ꯊꯤꯟꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨꯅꯦ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ. ꯂꯥꯛꯑꯣ. ꯅꯌꯨꯝ ꯆꯠꯂꯔꯣ ꯂꯥꯛꯑꯣ. ꯍꯅꯨꯕ, ꯅꯪꯕꯨꯁꯨ ꯇꯥꯅꯤꯡꯗꯦ. ꯍꯅꯨꯊꯥꯡꯗꯨꯗ ꯅꯁꯨ ꯃꯌꯥꯝꯅ ꯀꯞꯄꯣ ꯂꯥꯎꯕꯣ ꯇꯥꯕꯗ ꯁꯤꯕꯨ ꯁꯤꯗꯦ. ꯂꯃꯧ ꯍꯤꯡꯁꯥꯕꯤ, ꯁꯥꯕꯣꯛ ꯐꯥꯕꯤ ꯑꯣꯛꯄꯤ ꯑꯁꯦ ꯀꯣꯟꯗꯨꯅ ꯂꯩꯍꯧꯔꯣ. ꯑꯩꯗꯤ ꯆꯠꯆꯈ꯭ꯔꯒꯦ. ꯅꯨꯄꯥ ꯑꯇꯣꯞꯄ ꯊꯤꯖꯔꯨꯔꯒꯦ. ꯂꯩꯃꯅ, ꯆꯠꯄꯤꯈ꯭ꯔꯣ ꯏꯕꯦꯝꯃ. ꯅꯄꯨꯟꯁꯤꯗꯣ ꯃꯤꯅꯥꯏ ꯑꯣꯟꯊꯣꯛꯇ꯭ꯔꯤꯉꯩ ꯈꯔ ꯊꯨꯅ ꯂꯦꯡꯕꯤꯈ꯭ꯔꯣ ꯃꯐꯝꯁꯤꯗꯒꯤ. ꯍꯦ ꯄꯤꯇ꯭ꯔꯨꯛ ꯂꯩꯁꯥꯕꯤ, ꯅꯪꯃꯁꯨ ꯅꯆꯥꯗ ꯌꯥꯝ ꯆꯣꯞꯄꯦ. ꯄꯣꯛꯍꯧꯔꯣ ꯅꯪ ꯅꯆꯥꯗꯨ ꯁꯤꯗ꯭ꯔꯤꯐꯥꯎ. ꯄꯣꯛꯊꯣꯛꯀꯦ. ꯄꯣꯛꯅꯤꯡꯂꯒ ꯄꯣꯛꯅꯤ, ꯄꯣꯛꯅꯤꯡꯗ꯭ꯔꯦꯗꯅ ꯏꯀꯨꯁꯤ. ꯏꯆꯥ ꯌꯥꯝꯂꯒ ꯃꯤꯆꯪ ꯌꯥꯝꯃꯤ, ꯂꯋꯥꯁꯨ ꯂꯧꯗꯦ. ꯃꯁꯤ ꯅꯨꯄꯤꯁꯤ ꯃꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ. ꯅꯪꯅ ꯅꯆꯥ ꯆꯥꯕꯣꯛ ꯐꯕꯗꯒꯤ ꯑꯩꯒꯤ ꯇꯟꯖꯥ ꯑꯃ ꯃꯥꯡꯖꯔꯕꯅꯤ. ꯅꯪꯅ ꯅꯁꯝꯗꯣ ꯑꯃꯨꯛꯇ ꯏꯈꯨꯠ ꯆꯤꯄꯦꯟꯅ ꯐꯣꯏꯗꯠꯂꯝꯒꯦꯍꯦ. ꯍꯥꯏꯔꯒ ꯁꯅꯔꯤꯛ ꯆꯣꯡꯁꯤꯟꯗꯨꯅ ꯂꯩꯃꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯣꯏꯕ ꯍꯦꯛꯇ ꯍꯧꯏ. ꯑꯌꯣ, ꯑꯌꯥ! ꯍꯤꯡꯆꯥꯕꯤ, ꯁꯥꯕꯤꯔꯥꯏ ꯊꯨꯡꯕꯤ ꯍꯤꯡꯆꯥꯕꯤ, ꯅꯪꯁꯨ ꯅꯁꯝꯗꯨ ꯐꯣꯏꯗꯠꯀꯦ ꯑꯗꯨꯗꯤ. ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯅꯤꯗꯨ ꯐꯨꯗꯠꯅꯔꯛꯄꯁꯤꯗ ꯅꯕꯀꯨꯃꯥꯔ ꯋꯥꯌꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ. ꯑꯃꯣꯝꯗ ꯆꯣꯞꯄ! ꯈꯟꯅꯔꯤꯁꯦ ꯌꯦꯡꯂꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯍꯅꯨꯕ ꯑꯩꯅ ꯈꯥꯝꯕ ꯉꯥꯏꯔꯤꯕ꯭ꯔꯣ? ꯅꯨꯄꯤ ꯑꯅꯤꯁꯦ ꯃꯁꯝ ꯐꯣꯏꯗꯠꯅꯕꯗ ꯃꯔꯨ ꯀꯣꯛꯅꯕ ꯇꯥꯏ. ꯈꯥꯝꯗꯣꯛꯎꯅꯦ ꯅꯪ. ꯕꯣꯌꯥꯏ ꯇꯧꯐꯝ ꯈꯪꯗ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕ ꯅꯨꯔꯥ ꯁꯥꯐꯨꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯖꯣꯔꯣ ꯍꯦꯛꯇ ꯍꯩꯖꯤꯜꯂꯛꯏ. ꯐꯨꯅꯔꯅꯨ ꯌꯥꯔꯦ. ꯅꯣꯏꯅꯤꯅ ꯈꯠꯅꯔꯒ ꯌꯨꯝꯊꯪꯅꯕ ꯃꯤꯅ ꯂꯣꯟꯅ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯑꯃꯥꯡꯁꯪꯗ ꯇꯥꯁꯤꯟꯕꯁꯨ ꯌꯥꯎꯔꯦ. ꯁꯅꯔꯤꯛꯅ, ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ? ꯅꯠꯇꯦ, ꯅꯨꯄꯥ ꯅꯪꯅ ꯍꯩꯖꯤꯜꯂꯛꯂꯤꯕ ꯏꯁꯤꯡꯗꯣ ꯀꯔꯤ ꯏꯁꯤꯡꯅೋ? ꯅꯠꯇꯦ, ꯁꯟꯊꯤ ꯃꯅꯝ ꯅꯝꯃꯦ. ꯀꯥꯏꯗꯩꯅꯣꯃꯤ? ꯂꯩꯃꯅ, ꯑꯩꯅ ꯋꯥꯏ ꯇꯩꯕꯗ ꯁꯟꯊꯤ ꯍꯥꯞꯂꯒ ꯇꯩꯈꯤꯕꯒꯤ ꯅꯨꯔꯥ ꯍꯥꯞꯄ ꯆꯐꯨꯒꯤ ꯏꯁꯤꯡꯅꯦꯃꯤ ꯃꯥꯅ ꯍꯧꯖꯤꯛ ꯍꯩꯖꯤꯜꯂꯛꯂꯤꯕꯗꯣ. ꯑꯁ, ꯅꯨꯄꯤꯒ ꯂꯥꯏꯔꯤ ꯅꯪꯗ ꯍꯥꯠꯂꯒꯦꯗ. ꯅꯨꯄꯥ ꯅꯪꯅ ꯑꯣꯛꯇꯕꯗꯒꯤ ꯄꯨꯝꯅꯃꯛꯁꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯦꯕ. ꯅꯪꯗ ꯍꯥꯠꯂꯒꯦ. ꯍꯥꯏꯔꯒ ꯂꯩꯃ ꯆꯪꯁꯤꯟꯗꯨꯅ ꯕꯣꯌꯥꯏꯒꯤ ꯂꯨꯃꯥꯡꯒꯤ ꯁꯝ ꯈꯔ hꯧꯔꯤꯕꯗꯨ ꯍꯦꯛꯇ ꯐꯣꯏꯗꯠꯂꯤ. ꯁꯅꯔꯤꯛꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯣꯌꯥꯏꯕꯨ ꯐꯨꯖꯤꯟꯕ ꯍꯧꯔꯛꯏ. ꯅꯪꯗ ꯁꯤꯔꯣ, ꯆꯥꯎꯈꯠꯇꯕ ꯏꯃꯨꯡꯅꯤꯅ. ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯟꯊꯤ ꯁꯤꯖꯤꯟꯅꯕ ꯅꯪꯅꯁꯨ ꯑꯩꯕꯨ ꯂꯧꯅꯤ ꯀꯥꯏꯅꯒ ꯈꯟꯖꯕ ꯁꯥꯏꯅꯦ. ꯅꯪꯗ ꯍꯥꯟꯅ ꯍꯥꯠꯇꯣꯛꯂꯝꯒꯦ. ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯅ ꯕꯣꯌꯥꯏꯕꯨ ꯐꯨꯔꯤꯉꯩ ꯅꯕꯀꯨꯃꯥꯔꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ. ꯁꯤ ꯌꯧꯔꯗꯤ ꯑꯩꯁꯨ ꯐꯨꯖꯤꯟꯕ ꯌꯥꯎꯍꯧꯕ ꯌꯥꯔꯦ. ꯅꯨꯄꯥ ꯊꯣꯔꯥꯕꯤ ꯃꯆꯥ, ꯅꯨꯄꯤꯗ ꯐꯨꯗꯥꯅꯤ ꯇꯧꯕ ꯈꯛꯇ ꯀꯟꯕ ꯃꯄꯥ ꯑꯩꯕꯨꯅ ꯁꯟ ꯏꯔꯣꯏꯒꯨꯝꯅ ꯅꯨꯄꯤ ꯁꯤꯡꯕꯤ ꯃꯥꯟꯕ ꯏꯆꯥꯡ ꯄꯤꯖꯗꯨꯅ ꯊꯝꯕ ꯅꯪꯅ ꯁꯤꯔꯣ. ꯆꯩꯁꯨꯁꯤ ꯇꯦꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯦꯛꯇ ꯀꯟꯊꯔꯒ ꯂꯣꯏꯔꯦꯗ. ꯑꯌꯣ, ꯀꯩꯅꯣ ꯑꯩ ꯁꯤꯔꯦ. ꯃꯌꯥꯅ ꯆꯤꯛꯄꯁꯨ ꯌꯥꯎꯔꯦ. ꯕꯥꯕꯥ, ꯑꯝꯇ ꯈꯪꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯄꯥꯎꯁꯨ ꯌꯧꯅ ꯐꯨꯖꯤꯔꯦ. ꯂꯩꯃ, ꯁꯅꯔꯤꯛ, ꯕꯥꯕꯥ! ꯁꯅꯔꯤꯛ ꯃꯉꯛ ꯁꯝꯅ ꯁꯤꯔꯤꯕ ꯂꯩ ꯄꯔꯦꯡ ꯑꯗꯨ ꯊꯣꯛ ꯊꯗꯠꯇꯨꯅ ꯍꯥꯏ. ꯂꯩꯍꯧꯔꯣ, ꯆꯌꯥꯝ ꯄꯣꯛꯄ ꯆꯤꯟꯊꯤꯕ. ꯅꯇꯨ ꯄꯤꯇ꯭ꯔꯨꯛ ꯂꯩ ꯃꯩꯀꯟꯕꯤꯁꯤꯒꯅꯦ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯔꯣ ꯅꯪ. ꯑꯁꯨꯝꯅ ꯇꯧꯅ ꯁꯅꯔꯤꯛ ꯎꯄꯥꯏ ꯂꯩꯇ ꯃꯤꯒꯤ ꯃꯀꯥꯗ ꯅꯨꯡꯉꯥꯏꯅ ꯌꯦꯠꯀꯤ ꯈꯜꯂꯨꯕ ꯀꯞꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯃꯆꯤꯟꯗꯁꯨ ꯃꯗꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯇꯣꯂꯣꯞ ꯆꯥꯏꯅ ꯍꯔꯥꯎꯗꯨꯅ ꯅꯝꯂꯩꯔꯤꯁꯤꯡꯒꯤ ꯈꯟꯖꯔꯨꯕꯁꯤ ꯌꯥꯗ꯭ꯔꯦꯕ. ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯗꯤ ꯊꯤꯕ ꯖꯥꯠꯅꯤꯀꯣ. ꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ ꯑꯩꯁꯦ. ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ, ꯅꯨꯄꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃꯠꯇ ꯊꯦꯡꯅꯗꯦꯕ. ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ? ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤ ꯑꯁꯦꯡꯕ. ꯌꯨꯝꯗ ꯉꯦꯛꯇ ꯄꯦꯟꯅ ꯇꯨꯝꯃꯨꯈꯤꯒꯦ. ꯀꯩꯗꯧꯖꯔꯨꯅꯤ ꯍꯥꯏꯒꯦ? ꯅꯨꯄꯥꯕꯨ ꯃꯇꯣꯝꯇꯔꯣ? ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯌꯥꯝ ꯂꯩꯔꯤ. ꯁꯅꯔꯤꯛ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯋꯥꯠꯂꯦ ꯍꯥꯏꯕ꯭ꯔꯣ? ꯍꯟꯗꯛꯃꯨꯛꯇꯤ ꯑꯐꯕ ꯌꯦꯡꯂꯒ ꯑꯃꯨꯛ ꯐꯥꯔꯒꯦ. ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯣꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯁꯨꯝ ꯂꯥꯛꯂꯤꯕꯗꯨ ꯂꯩꯀꯥꯏꯒꯤ ꯑꯣꯛꯇꯕ ꯄꯥꯈꯪ ꯈꯔꯅ ꯎꯔꯝꯃꯤ. ꯁꯅꯔꯤꯛ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏꯁꯨ ꯁꯨꯝꯅ ꯉꯥꯡꯅꯔꯤ. ꯌꯦꯡꯉꯨꯅꯤ ꯇꯧꯁꯥ, ꯃꯁꯤꯒꯤ ꯅꯨꯄꯥ ꯋꯥꯠꯇꯕꯤ ꯁꯅꯔꯤꯛ ꯍꯥꯏꯕꯤ ꯂꯨꯈ꯭ꯔꯥꯕꯤꯁꯦ ꯑꯥꯗ ꯂꯥꯛꯏꯗꯣ. ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯖꯔꯁꯨ ꯃꯁꯛ ꯑꯁꯦ ꯀꯕꯛ ꯑꯗꯨꯝ ꯌꯥꯏꯅꯦ ꯃꯁꯦ. ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯇꯧꯁꯥ? ꯍꯣꯏꯅꯦ ꯇꯥꯎ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ. ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯕꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ. ꯋꯥ ꯃꯆꯥ ꯑꯃꯇꯪ ꯀꯥꯡꯊꯣꯛꯂꯨꯕꯗ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯣꯏ ꯂꯩꯔꯦ. ꯂꯧꯕꯤꯔꯣꯅ ꯉꯥꯏꯖ ꯂꯩꯔꯝꯃꯤ ꯃꯥꯗꯤ. ꯍꯣꯏꯅꯦ,
Nupa kaya suri mana mayum palurisi masing butingam laroi patayam lamani amanam sese mai nupa singdo ai haibigise ahanbada makudang pairaga singluba nupa lairabado aduma ani subada ma paisa paibni khandun seluraga manem oigadoribiduna tanthorapududuma ahum subada lairaba lamza thama luhonglubado aduma mari subada sinjau paiba hanuba nganta sidokibadumuga sigaidi mayek sing khangi ai ate to busu leiramni ado adudi khangdri as madudi nupa yami ita madi tawbu ngamba nupini ko nati mana mayum paluriba nupa mayam dubu masi mauni khangna khangna dum lawri za natraga mantra zaduga tawraga man nupa du phari za ai isi aribido nupa amda pau phangdri hausi phau ado sanari ki nupa mayam dudagi ama khaibiramnadi phadoni ko nangna maro lamai ta nuina si aribi thangjing manbi du haile masak to thimali mayum pan ma khanglarui nuina si dudi sanarikti nupa na pa ma maida pa adugi mana nupa sum bayam haise masak kabak kabak phajabasne ke sinarakpadabu ekoi nupa su sumgyaning bai wa nuina si thangjing man nu ke sinarak oyu aidi odum sidau ma adugi mana mayum pan ma khangdri si yare taning ekoi se da tumai haibi mi mayum pan janing laga nupa phangdabi panjri amanam hoi si phari madui wa to ase sanarik se yoksile eba aduna itau senjau paiba asumba nang namta moithem tawsilo nang nairdi madi sil de sopini na yarakani aduga ikhoi mayam gi na sep hoi hoi itau asumba chumdi suk chumdra nang da irang tawsiluse masi sanarik ase aduga hore numidang lahi thaktukse kaidawruni ge thabak to pangthok loiraga ikhoi loina langpai da koksa thra loire lairik laisu heitabi nupa pami lukrabi se paratami se asnu sidi taw yae layman chalbi lukrabi sibu pamyo laisabi oini yengna phatro hazam moirasu lukrabi di pamde nei ihe itaw sumanang sidi sono lu suraklanu ekoi ma bu itu in loge habnati sum dillensi ma bu paratam bi se habni ma bu itu ebdi pamde he asibu itu egadabi saru hu sanabu na moina thakjarage phare phare kauthokpubudi ai kauthokpirage ado wase mana mani da henbdi yadeko thabak si toibaga ekhoi sardam chakrasi hoi hoi ito sum hinduk laga sakidori ungta kham wariam tawjilo base pamlakpa koire kainaga pangai tong tawjilu se pangai thaisilaga tawjilu adudi akhoi swai de leram ai tapna gyan thaba sar khairuge haiduna sumba sanarik pu kauri sanarik ngai khone sanarik kanna thanglama makhong sap lepi kaurakliwa maikaiduda sat yengthorakpada asumbana masaga nana leplibudu ubada mado wakalda khali sidi sinjau paibai masadunina kaigino mani bu kauraklisina oh soitri simasu aigi langda thurani sanarik aisya nupa mayam sina pambadi otokna pamjaba satni ko lukrabi oirabasi phauba adom itungda inarakpa leptene se kakniduna simasu hekta irang hausilage ase khanduna sanarik marega do konsinnaduna kumlai kari aibu kawibra oh kawi aisinawonda wam ta sum kari wano haibiyo yani kainoni sanarik aigi se nawonda hagi khanbadi kuiram aduda nangnadi mapu palabi leirang oibanina sum haiba ngamda leirakna ado ngasidi ai hairage khali nang yabidaba yadamni ku sanarik yani takpiyo yada wabo oirabadi yathoknaga loiredana kari yaroidoino yanida adudi hairage ko nang saudi saruka nana sukhangan hoi khaloida ado wado karino haibiro aina nang sinung sijarakpa pamjarakpa kuirabani sanare ada aidini sa saba ngausinnabanina hairuraga nang yabirak loidra khanduna aige pamase hongdokpa ngamjadre adubo amuktang haidadi hairage haidana thangna pumba khomjinjaraga haijaraknabani sanare nang ai hoijarage ba nangna amtadi yabiyo ha adugi wa oira adubo adukluna khanbiriba karigino iraibak thinjarabibu nungsibigi haibiribado aigidi laibak phabani karigi ta chumana hairibado aina yaroi dawino ha adudi nang yare ko yare yam harawai dudi yabdi yarakani khangi deisu ha kaidoba ta sumba kaishu aidada aina idi nangna yabirakpado yam harawai
ꯑꯩꯗꯤ ꯅꯪꯅ ꯅꯄꯥꯝꯗ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯋꯥꯈꯜꯁꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯐꯝꯒ ꯈꯪꯗꯕꯤꯅꯦꯃꯤ ꯇꯥ ꯆꯨꯝꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯏ ꯊꯥꯖꯔꯨꯗꯕ ꯉꯥꯛꯇ ꯍꯥꯏꯕꯤꯔꯤ ꯉꯁꯤꯒꯤ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯑꯃꯨꯛ ꯍꯔꯥꯎꯍꯟꯕꯤꯔꯤ ꯍꯔꯥꯎꯅꯤ ꯅꯪ ꯍꯥ ꯀꯩ ꯍꯥꯏꯕꯅꯣ ꯇꯥ ꯆꯨꯝꯕ ꯀꯩꯁꯨ ꯅꯠꯇꯦꯗ ꯀꯩꯁꯨ ꯍꯥꯏꯗꯦꯕ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯑꯃꯨꯛꯇ ꯎꯅꯁꯤ ꯍꯥꯏꯕꯕꯨ ꯊꯣꯛꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯑꯁꯨꯝ 이썸 썸나 하이세보니까 ꯅꯪꯅ ꯂꯥꯟꯅ ꯈꯟꯗꯅ ꯊꯣꯛꯄꯤꯔꯛꯂꯨꯒꯦꯁꯨ ꯌꯥꯏꯗ ꯋꯥꯍꯩꯁꯤꯗ ꯁꯅꯔꯤꯛ ꯋꯥꯈꯜꯗ ꯇꯨꯃꯤꯟ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯍꯩꯁ ꯃꯥꯅ ꯊꯣꯔꯛꯑꯣ ꯍꯥꯏꯔꯀꯥꯟꯁꯤꯗ ꯍꯦꯛꯇ ꯊꯣꯛꯍꯧꯔꯒꯦ ꯅꯨꯃꯤꯗꯥꯡꯗꯣ ꯊꯣꯛꯑꯣ ꯍꯥꯏꯔꯤꯉꯩꯁꯤꯗ ꯊꯣꯛꯍꯧꯔꯒꯦ ꯑꯗꯨꯒ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯃꯔꯣꯏ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒ ꯅꯝꯗꯅ ꯂꯩꯁꯤꯜꯍꯧꯔꯒ ꯂꯣꯏꯔꯦ ꯄꯩꯁꯥꯁꯨ ꯄꯥꯏꯕ ꯃꯥꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯑꯐꯕ ꯇꯥꯟꯖꯥꯁꯦ ꯐꯪꯂꯔꯣꯏ ꯃꯁꯤꯗꯤ ꯍꯦꯛꯇ ꯐꯥꯍꯧꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯁꯅꯔꯤꯛ ꯇꯍꯥ ꯇꯍꯥ ꯁꯠ ꯈꯨꯝꯖꯤꯜꯂꯤ ꯇꯥ ꯆꯨꯝꯕ ꯍꯣꯏ ꯌꯥꯅꯤ ꯑꯩ ꯊꯣꯛꯆꯔꯒꯦ ꯇꯥ ꯆꯨꯝꯕꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯕꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯀꯣꯛ ꯊꯣꯔꯛꯂꯒ ꯂꯣꯏꯔꯦꯗꯅ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯅꯔꯤꯛ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯅꯪꯉꯣꯟꯗ ꯈꯨꯗꯣꯜ ꯑꯃꯁꯨ ꯄꯤꯒꯦ ꯈꯜꯂꯤ ꯃꯗꯨ ꯑꯃꯨꯛꯇ ꯁꯦꯝ ꯁꯥꯔꯨꯈꯤꯒꯦ ꯑꯗꯨꯗꯤ ꯅꯪ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯊꯣꯔꯛꯑꯣꯀꯣ ꯑꯩ ꯆꯠꯂꯤ ꯍꯥꯏꯔꯒ ꯁꯨꯝꯕ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯁꯅꯔꯤꯛ ꯍꯔꯥꯎ ꯍꯔꯥꯎ ꯃꯗꯣꯝ ꯁꯣꯟꯖꯩ ꯍꯩꯃꯥ ꯀꯔꯤ ꯈꯨꯗꯣꯜ ꯑꯣꯏꯖꯥꯠꯅꯣ ꯃꯥꯅ ꯄꯤꯒꯦ ꯍꯥꯏꯁꯤꯕꯣ ꯑꯁ ꯁꯅꯥꯒꯤ ꯂꯤꯛ ꯑꯣꯏꯔꯖꯥꯠꯂꯣ ꯍꯔꯥꯎꯕꯅ ꯁꯤꯔꯦꯗ ꯑꯩꯗꯤ ꯑꯣꯏꯃ ꯑꯩ ꯕꯣꯌꯥꯏ ꯆꯌꯥꯝ ꯄꯣꯛꯄꯗꯨꯗ ꯂꯩꯍꯧꯗꯕ ꯐꯥꯈ꯭ꯔꯦꯗꯀꯣ ꯃꯉꯣꯟꯗ ꯂꯩꯔꯝꯂꯕꯗꯤ ꯃꯤꯁꯥꯕꯣꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯏꯄꯨꯟꯁꯤꯁꯦ ꯂꯣꯏꯔꯝꯒꯅꯤꯗ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯐꯥꯗꯣꯔꯦ ꯑꯁ ꯌꯥꯝ ꯍꯔꯥꯎꯏꯗ ꯑꯩ ꯀꯥꯟꯅꯗꯦ ꯍꯣꯔꯦꯟ ꯑꯆꯨꯝꯕ ꯐꯥꯅꯕ ꯃꯥꯏꯃꯤꯠꯁꯦ ꯑꯃꯨꯛꯇꯕꯨ ꯀꯦꯁꯤꯜꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯁꯅꯔꯤꯛ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯃꯩ ꯃꯃꯤꯠ ꯀꯦꯕ ꯌꯥꯕ ꯀꯦꯁꯤꯟꯗꯨꯅ ꯑꯆꯨꯝꯕꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯁꯅꯔꯤꯛ ꯑꯆꯨꯝꯕꯁꯨ ꯃꯥꯒꯤ ꯃꯇꯥꯎꯁꯤꯡꯒ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯗꯨꯗꯣ ꯃꯇꯝꯕꯨ ꯁꯣꯏꯅꯗꯕꯤ ꯌꯥꯝꯅ ꯃꯁꯤꯒꯤ ꯂꯨꯈ꯭ꯔꯥꯕꯤꯁꯦ ꯉꯥꯏꯗꯨ ꯂꯩꯔꯦꯗꯣ ꯅꯣꯏ ꯐꯥꯔꯒ ꯀꯣꯛ ꯄꯨꯔꯛꯑꯣ ꯊꯕꯛꯇꯣ ꯁ꯭ꯋꯥꯏꯗ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯥꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯍꯦꯛꯇ ꯍꯣꯠꯅꯔꯨꯁꯤ ꯍꯣꯏ ꯏꯇꯥꯎ ꯑꯆꯨꯝꯕ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯖꯔꯒꯦ ꯑꯩꯈꯣꯏꯗꯤ ꯅꯪꯅ ꯍꯥꯏꯕ ꯂꯣꯏ ꯏꯟꯖꯔꯒꯦ ꯁꯤ ꯂꯩꯔꯝꯃꯤ ꯌꯨꯁꯨ ꯊꯃꯣꯏ ꯄꯦꯟꯕ ꯃꯈꯩ ꯄꯤꯊꯛꯄꯤꯔꯤ ꯅꯨꯄꯤꯁꯨ ꯄꯤꯗꯣꯏ ꯅꯪ ꯐꯕ ꯏꯇꯥꯎꯁꯦ ꯃꯥꯂꯦꯝꯁꯤꯗ ꯑꯃꯨꯛ ꯊꯤꯗꯨꯅꯁꯨ ꯐꯪꯂꯔꯣꯏꯍꯦ ꯑꯁ ꯅꯪꯇꯅꯤꯀꯣ ꯑꯁꯦꯡ ꯃꯔꯨꯞꯁꯤ ꯏꯇꯥꯎ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯋꯥꯊꯤ ꯇꯧ ꯂꯩꯔꯅꯨ ꯅꯨꯄꯤꯁꯦ ꯊꯥꯡꯂꯒ ꯁꯠ ꯄꯨꯔꯣꯁꯨ ꯍꯣꯏ ꯐꯅꯤ ꯏꯇꯥꯎ ꯅꯨꯡꯁꯤꯕ ꯈꯣꯏꯍꯤ ꯂꯧꯖꯔꯨꯒꯦ ꯆꯠꯂꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯁꯅꯔꯤꯛꯀꯤ ꯈꯨꯗꯥꯡ ꯇꯥ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯍꯦꯛꯇ ꯆꯤꯡꯏ ꯃꯁꯤꯗ ꯁꯅꯔꯤꯛ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯍꯥꯏ ꯏꯍꯦ ꯀꯩꯅꯣ ꯅꯣꯏ ꯀꯅꯥꯅꯣ ꯊꯥꯗꯣꯛ ꯀꯩꯅꯣ ꯅꯣꯏ ꯇꯧꯏꯁꯤꯕꯣ ꯑꯩ ꯅꯨꯄꯥ ꯄꯥꯝꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯧꯊꯣꯛꯄ ꯌꯥꯅꯕ ꯑꯩꯅ ꯊꯥꯛꯄ ꯂꯥꯡꯗ ꯅꯪ ꯊꯨꯖꯕꯅꯤ नुपा अमन नुमिदांग थोरो हाइरग हेक्ता थोरक्लिब नंगदे नुपुंसिदो मंगजब ताबने है इताव मचिन सिमेंसिरो ला नखोय कदरिगे लबुक लमना ला हाइदुना सनरेक पु फत्रबा असुंबगी कांगबुन पुखी सनरेकसु मसाना थाक्सब लांगदा मसामदोम थुजदुना मबुक लामलब सागी सादोम ओइखी अहेन पामुबी मपु पांदबी लेरांगना सोइजाइना केनबदी मागी मिकप मिराखोल ताबीनब कनासु थोरखिदे मदोम तक्सी सोनजदुना मसागी मराल याजदुना अकाइब लिकली मचितकुम पुंसी लेनखिरमनी